ꯃꯤꯡꯗ ꯌꯥꯏꯐ-ꯃꯪꯒꯣꯜ ꯄꯤꯖꯔꯤ, ꯌꯥꯏꯐ-ꯃꯪꯒꯣꯜ ꯅꯤꯖꯔꯤ꯫ ꯌꯦꯡꯕꯤꯔꯤꯕ, ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ, ꯇꯥꯕꯤꯔꯤꯕ ꯑꯗꯣꯝꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯇꯝ ꯆꯨꯞꯄꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯟꯕꯤꯕ ꯃꯄꯨꯅ ꯑꯗꯣꯝꯕꯨ ꯂꯣꯏꯅꯕꯤꯗꯨꯅ ꯊꯝꯕꯤꯁꯅꯨ꯫ ꯑꯗꯣꯝꯗ ꯅꯥꯗꯕ ꯌꯦꯛꯇꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯟꯖꯕ, ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯌꯣꯝꯕꯤꯕ ꯍꯥꯏꯔꯤꯕ ꯄꯨꯟꯁꯤꯗꯣ ꯏꯁꯣꯔꯅ ꯐꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯉꯁꯤꯗꯤ ꯑꯩ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯔꯗꯪ ꯃꯌꯥꯝ ꯅꯩꯅꯃꯤꯟꯅꯁꯤ꯫ ꯀꯣꯛꯄꯤꯕ, ꯀꯣꯛꯄꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯇꯥꯕ ꯃꯇꯝꯗꯁꯨ ꯐꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯉꯝꯗꯕ, ꯄꯥꯛ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯅꯗꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯃꯔꯤꯛ ꯆꯨꯝꯅ ꯇꯥꯛꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯌꯥꯝ꯫ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯊ꯭ꯌꯨꯗ ꯎꯕ ꯐꯪꯉꯤ ꯃꯌꯥꯝ꯫ ꯑꯗꯣꯝ ꯊꯥꯖꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯄꯥꯕꯤꯔꯝꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯕꯤꯗ꯭ꯔꯤꯕ ꯑꯣꯏꯕꯤꯕ ꯇꯥꯔꯒꯗꯤ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯨꯀꯣ꯫ ꯃꯦꯊ꯭ꯌꯨꯒꯤ ꯆꯦꯞꯇꯔ 18ꯒꯤ ꯚꯔꯁ 21ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯃꯥꯊꯤ ꯄꯟꯗꯨꯞ 19ꯒꯤ ꯄꯗ 12ꯗꯒꯤ ꯍꯧꯈ꯭ꯔꯦ꯫ ꯀꯣꯛꯄꯤꯕꯒꯤ ꯋꯥꯍꯩꯁꯦ, ꯑꯩꯈꯣꯏ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯃꯈꯛꯇꯪ ꯑꯣꯏꯔꯤꯕ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯏꯁ꯭ꯋꯔ ꯒꯣꯗ ꯌꯥꯝ ꯃꯥꯟꯕ ꯊꯕꯛ ꯑꯃꯈꯛ ꯂꯩ, ꯃꯗꯨꯗꯤ ꯀꯣꯛꯄꯤꯕ ꯑꯗꯨꯅꯤ ꯃꯌꯥꯝ꯫ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ, ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯊꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯕꯁꯤ ꯀꯣꯛꯄꯤꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯀꯣꯛꯄꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯃꯊꯟꯇ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ꯫ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯂꯤ ꯕꯥꯏꯕꯜꯅ ꯀꯔꯤ ꯇꯥꯛꯄꯤ, ꯑꯃꯁꯨꯡ ꯃꯁꯤ ꯈꯪꯗꯕ ꯌꯥꯗꯕ, ꯑꯃꯁꯨꯡ ꯑꯩꯅ ꯑꯗꯨꯝ ꯌꯦꯡꯖꯕ ꯃꯇꯝꯗ, ꯈꯟꯖꯕ ꯃꯇꯝꯗ ꯀꯣꯛꯄꯤꯕ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯌꯥꯝꯅ ꯇꯧꯔꯛꯄ, ꯌꯥꯝꯅ ꯀꯣꯛꯄꯤꯕ ꯉꯝꯃꯛꯇꯕꯒꯤ ꯀꯌꯥ ꯑꯃ ꯎꯕ ꯐꯪꯉꯤ ꯃꯌꯥꯝ꯫ ꯀꯣꯛꯄꯤꯕ ꯉꯝꯃꯛꯇꯕꯁꯦ ꯃꯌꯥꯝ ꯌꯥꯝ ꯁꯥꯏ ꯉꯁꯤꯁꯦ꯫ ꯑꯗꯨꯕꯨ ꯀꯣꯛꯄꯤꯕꯁꯦ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯗꯕꯃꯛ ꯌꯥꯗꯕ꯫ ꯕꯤꯂꯤꯚꯔ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯕ ꯌꯥꯗꯕ꯫ ꯕꯥꯏꯕꯜꯅ ꯅꯪꯅ ꯆꯔꯆꯇ ꯆꯠꯄ ꯃꯇꯝꯗ, ꯅꯪꯅ ꯏꯁꯣꯔꯗ ꯀꯠꯅꯄꯣꯠ, ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯀꯠꯅꯄꯣꯠ ꯄꯨꯕ ꯃꯇꯝꯗ ꯅꯪꯅ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯪꯅ ꯅꯤꯡꯁꯤꯡꯉꯛꯄ ꯇꯥꯔꯒꯗꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯅꯪꯒ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯇꯥꯔꯒꯗꯤ, ꯅꯪꯅ ꯏꯁꯣꯔꯗ ꯀꯠꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯤꯕ ꯄꯣꯠ ꯑꯗꯣ ꯃꯐꯝꯗꯨꯒ ꯊꯅꯝꯃꯨ, ꯑꯗꯨꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅꯗꯕ ꯃꯤ ꯑꯗꯨꯒ ꯅꯪꯒ ꯍꯥꯟꯅ ꯆꯥꯝꯊꯣꯛꯅꯧ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯀꯠꯅꯄꯣꯠ ꯑꯗꯨ ꯏꯁꯣꯔꯗ ꯄꯤꯌꯨ ꯍꯥꯏ꯫ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ, ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯗ꯭ꯔꯒꯗꯤ, ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯗꯅ, kanaꯒꯨꯝꯕ ꯑꯃꯗ ꯀꯣꯛꯄꯤꯗꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯈꯨꯔꯨꯝꯕꯁꯦ, ꯑꯁꯤꯒꯤ ꯏꯁꯣꯔꯅ ꯇꯥꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯗꯤ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯀꯅꯥꯒꯤ ꯄꯥꯋꯔꯅꯣ? ꯏꯁꯣꯔꯒꯤ ꯄꯥꯋꯔꯅꯤ ꯃꯌꯥꯝ꯫ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ꯫ ꯑꯗꯨꯒ ꯄꯤꯇꯔꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯈꯤ, ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯏꯊꯛꯇ ꯄꯥꯞ ꯇꯧꯔꯕꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯛꯄꯤꯒꯗꯒꯦ? ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ ꯑꯩꯒꯤ ꯏꯊꯛꯇ ꯄꯥꯞ ꯇꯧꯕ ꯇꯥꯔꯒꯗꯤ, ꯍꯥꯏꯕꯗꯤ ꯇꯧꯍꯩꯗꯕ ꯇꯧꯕ ꯇꯥꯔꯒꯗꯤ, ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯀꯣꯛꯄꯤꯒꯗꯒꯦ? ꯑꯩꯅ ꯃꯍꯥꯛꯄꯨ 7ꯂꯛ ꯐꯥꯎꯕ ꯀꯣꯛꯄꯤꯒꯗ꯭ꯔꯥ ꯍꯥꯏ꯫ ꯑꯩꯅ ꯃꯍꯥꯛꯄꯨ 7ꯂꯛ ꯐꯥꯎꯕ ꯀꯣꯛꯄꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅ꯫ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯃꯌꯥꯝ? ꯕꯤꯂꯤꯚꯔ ꯈꯛꯇ ꯅꯠꯇꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯔꯤꯕꯁꯤ꯫ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯏꯁꯣꯔꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯔꯝꯅ ꯍꯥꯏꯗꯤ, ꯑꯗꯨꯒ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯈ꯭ꯔꯤꯁꯇꯤꯌꯟ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯏꯁꯣꯔ ꯅꯠꯇꯦ, ꯃꯥꯗꯤ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯆꯠꯄ, ꯂꯩꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯎꯅꯔꯨꯕꯁꯤꯡ ꯑꯗꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯀꯣꯛꯄꯤꯕꯁꯦ꯫ ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯑꯩꯅ ꯅꯪꯉꯣꯟꯗ 7ꯂꯛ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ 7 ꯑꯗꯨ 70 ꯍꯥꯏꯕꯅꯦꯕ꯫ ꯑꯩꯅ 7ꯂꯛ ꯍꯥꯏꯕ ꯅꯠꯇꯦ ꯄꯤꯇꯔ, ꯑꯗꯨꯕꯨ 7 ꯑꯗꯨ 70ꯔꯛꯅꯤ꯫ 7ꯒ 70ꯒ ꯄꯨꯔꯤꯔꯗꯤ ꯀꯌꯥꯅꯣ ꯃꯌꯥꯝ? 7 × 7 = 490 times ꯌꯦꯡꯉꯨ, ꯃꯤ ꯑꯃꯅ ꯂꯥꯜꯂꯒꯗꯤ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯊꯕꯛꯅꯤ, ꯏꯁꯣꯔꯅ ꯄꯥꯝꯖꯕ, ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯁꯤꯖꯔꯕ, ꯊꯥꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ, ꯑꯗꯣꯝ ꯍꯥꯟꯅ ꯀꯣꯛꯄꯤꯕꯁꯦ ꯏꯁꯣꯔꯗꯒꯤ ꯄꯥꯡꯒꯜꯅꯤ꯫ ꯀꯣꯛꯄꯤꯌꯨ, ꯂꯥꯜꯂꯛꯄ ꯇꯥꯔꯒꯁꯨ ꯀꯣꯛꯄꯤꯌꯨ, ꯑꯃꯨꯛ ꯂꯥꯜꯂꯦ ꯀꯣꯛꯄꯤꯌꯨ, 2ꯔꯛ ꯂꯥꯜꯂꯦ ꯀꯣꯛꯄꯤꯌꯨ, 3ꯂꯛ ꯂꯥꯜꯂꯦ ꯀꯣꯛꯄꯤꯌꯨ, ꯍꯥꯏꯕꯗꯤ ꯑꯁꯤꯒ 7ꯗꯣ 70 times ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯃꯔꯝꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ, ꯑꯩꯈꯣꯏꯒꯤ ꯏꯔꯥꯜ ꯃꯥꯅ ꯀꯣꯛꯄꯤꯈꯤꯕꯅꯤ꯫ ꯍꯜꯂꯦꯂꯨꯌꯥ꯫
ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯀꯣꯛꯄꯤꯕ ꯉꯝꯕ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯋꯥꯏ ꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯑꯣꯏꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯑꯃꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ ꯃꯌꯥꯝ ꯔꯣꯖꯦꯁ ꯁꯤꯡ ꯑꯣꯖꯥ ꯃꯩꯇꯩ ꯃꯆꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯡꯕꯁꯦ ꯃꯤꯒꯤ ꯁꯣꯔꯥꯠ ꯅꯠꯇ꯭ꯔꯒ ꯎꯠꯁꯞ ꯆꯠꯄ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯗꯪ ꯇꯝꯕꯤꯌꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯆꯃꯝꯅꯗꯨꯅ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯔꯣꯖꯦꯁꯄꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯒꯗꯤ ꯌꯥꯝꯅ ꯈꯪꯗꯕꯃꯛ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯍꯩꯅꯤ ꯌꯥꯝꯅ ꯑꯁꯤꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯍꯥꯟꯕꯗꯗꯤ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯏꯕꯁꯦ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯈ꯭ꯔꯤꯁꯇꯁꯦ ꯃꯥ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯁꯦ ꯙꯔꯃ ꯍꯥꯏꯕꯁꯦ ꯑꯣꯜꯔꯦꯗꯤ ꯂꯩꯈ꯭ꯔꯦ ꯑꯃꯁꯨꯡ ꯙꯔꯃꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯕ ꯑꯁꯤꯅꯤ ꯀꯣꯛꯄꯤꯕ ꯑꯩꯅꯁꯨ ꯍꯥꯏꯖꯔꯝꯕꯗꯣ ꯙꯔꯃꯅꯤ ꯑꯗꯨꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯆꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯗꯕ ꯃꯤꯑꯣꯏꯕꯁꯤꯡ ꯑꯗꯣ ꯈꯪꯗ꯭ꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯗꯤ ꯏꯁꯣꯔꯅ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯉꯥꯜꯅꯤ ꯍꯥꯏꯔꯤꯕ ꯃꯉꯥꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯃꯐꯝꯗ ꯎꯠꯄꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯗ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯤ ꯑꯊꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯩꯅ ꯏꯄꯥꯕꯨ ꯊꯥꯖꯕꯗꯒꯤꯗꯤ ꯐꯠꯂꯝꯗꯕ ꯑꯩꯁꯦ ꯉꯥꯎꯁꯟꯅꯔꯝꯕ ꯑꯩꯁꯦ ꯑꯩꯉꯣꯟꯗ ꯍꯣꯡꯉꯤꯕ ꯑꯍꯣꯡꯕꯁꯦ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯔꯝꯅ ꯑꯣꯖꯥ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯁꯔꯨꯛ ꯄꯥꯡꯃꯤꯟꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗ ꯀꯔꯤꯒꯨꯝꯕ ꯁꯣꯔꯥꯠ ꯀꯔꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯆꯪꯉꯣꯏ ꯑꯩꯅ ꯆꯠꯂꯒ ꯑꯩꯒꯤ ꯑꯐꯕ ꯑꯩꯒꯤ ꯑꯍꯣꯡꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯉꯣꯟꯗ ꯎꯠꯊꯣꯛꯄ ꯃꯇꯝꯗ ꯃꯥꯅꯁꯨ ꯄꯨꯛꯅꯤꯡ ꯍꯣꯡꯉꯛꯄ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯆꯪꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯥꯡꯉꯤ ꯍꯥꯏꯅ ꯏꯟꯊꯣꯛꯄ ꯇꯥꯔꯒꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯕꯤꯔꯝꯕ ꯃꯇꯝꯗ ꯑꯃꯥꯡꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯆꯪꯉꯤꯕꯁꯦ ꯄꯥꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯣꯛꯇꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯙꯔꯃꯒꯤ ꯒꯨꯔꯨꯁꯤꯡꯅ ꯍꯥꯏ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯃꯥꯏꯆꯧ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯑꯣꯏꯔꯝꯃꯒꯗꯤ ꯃꯥ ꯈꯪꯒꯗꯕꯅꯤ ꯅꯨꯄꯤꯁꯦ ꯑꯣꯛꯇꯕꯤꯅꯤ ꯑꯗꯨꯕꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯔꯤ ꯍꯥꯏ ꯅꯥꯗꯕꯁꯤꯡꯅꯗꯤ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯗꯦ ꯃꯥꯏꯕ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯅꯥꯕꯁꯤꯡꯅꯗꯤ ꯃꯊꯧ ꯇꯥꯏ ꯑꯩꯅ ꯙꯔꯃ ꯆꯦꯟꯕꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯥꯄꯤꯁꯤꯡꯅ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯣꯛꯄ ꯑꯩꯈꯣꯏꯅ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤ ꯑꯩꯒꯤ ꯌꯨꯝꯂꯣꯟꯅꯕꯗꯨꯗ ꯃꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯌꯨꯝꯂꯣꯟꯅꯕꯗꯨꯅ ꯀꯩꯗꯧꯉꯩꯗ ꯑꯩꯒꯤ ꯋꯥꯍꯩ ꯇꯥꯔꯣꯏ ꯖꯤꯁꯨꯒꯤ ꯑꯐꯕ ꯎꯔꯣꯏ ꯑꯣꯖꯥ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏ ꯌꯥꯎꯒꯗꯕꯅꯤ ꯆꯪꯒꯗꯕꯅꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯃꯍꯥꯛ ꯑꯁꯤꯗꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯅꯤꯡꯊꯧꯅꯤ ꯃꯄꯨꯁꯤꯡꯒꯤ ꯃꯄꯨꯅꯤ ꯃꯍꯥꯛꯀꯤ ꯋꯥꯍꯩꯅ ꯄꯨꯝꯅꯃꯛ ꯑꯣꯏꯈꯤꯕꯅꯤ ꯑꯃꯁꯨꯡ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯕꯅꯤ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯤ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯅꯨꯡꯗꯁꯨ ꯗꯤꯅꯣꯃꯤꯅꯦꯁꯟ ꯃꯌꯥꯝ ꯂꯩꯈꯤꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯅ ꯑꯊꯣꯏꯕꯅꯤ ꯍꯥꯏꯕꯁꯦ ꯑꯌꯥꯝꯕ ꯈꯟꯅꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟ ꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯑꯩꯒꯤ ꯆꯔꯆꯇ ꯀꯥꯒꯗꯕꯅꯤ ꯃꯥꯒꯤ ꯆꯔꯆꯇ ꯀꯥꯔꯣꯏꯗꯧꯕꯅꯤ ꯃꯣꯏꯒꯤ ꯆꯔꯆꯇ ꯆꯠꯂꯣꯏꯗꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯨꯜ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯀꯌా ꯂꯩꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯃꯥꯡꯉꯤ ꯑꯗꯨꯒ ꯊꯥꯖꯔꯕꯁꯤꯡꯗ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯃꯁꯤ ꯑꯩꯅꯁꯨ ꯇꯥꯈꯤꯕ ꯋꯥꯍꯩꯅꯤ ꯑꯗꯣꯝꯅ ꯀꯅꯥꯒꯨꯝꯕꯒꯤ ꯙꯔꯃ ꯄꯨꯝꯅꯃꯛꯇ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯨ ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯌꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯤꯡꯖꯔꯤꯕ ꯈꯨꯔꯨꯝꯖꯔꯤꯕꯗꯣ ꯃꯥꯒꯤꯁꯨ ꯊꯥꯖꯕ ꯈꯔ ꯂꯩ ꯑꯗꯨꯒ ꯃꯥꯅ ꯖꯤꯁꯨꯒꯤ ꯃꯇꯥꯡꯗ ꯈꯪꯗ꯭ꯔꯤꯕ ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯋꯥꯍꯩ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯃꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥꯍꯩ ꯆꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯒꯅꯨ ꯃꯗꯨ ꯑꯁꯤꯡꯕ ꯑꯃꯒꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯊꯕꯛ ꯅꯠꯇꯦꯕꯀꯣ ꯏꯁꯣꯔꯅ ꯍꯥꯏꯗ꯭ꯔꯥ ꯑꯁꯤꯡꯕ ꯑꯣꯏꯌꯨ ꯑꯩꯈꯣꯏ ꯂꯤꯟꯒꯨꯝꯅ ꯁꯤꯡꯉꯨ ꯂꯝ ꯈꯨꯅꯨꯒꯨꯝꯅ ꯄꯨꯛꯆꯦꯜ ꯇꯤꯡꯉꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯁꯤꯡꯕ ꯑꯣꯏꯒꯗꯕꯅꯤ ꯑꯁꯤꯡꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯐꯠꯇꯕꯗ ꯁꯤꯡꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯆꯕꯗꯨꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯆꯠꯂꯣ ꯋꯥꯌꯦꯟ ꯌꯥꯊꯪ 10 ꯀꯃꯥꯟꯃꯦꯟ 10 ꯁꯟꯗꯣꯛꯎꯔꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯅꯪꯅ ꯇꯧꯕ
ꯇꯧꯔꯛꯈꯤꯕꯁꯨ ꯌꯥꯔꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯧꯕ ꯃꯄꯨꯅ ꯉꯁꯤꯗꯒꯤ ꯆꯍꯤ 2023ꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯁꯤꯕꯤꯈ꯭ꯔꯦ ꯅꯍꯥꯛꯅ ꯊꯥꯖꯕ ꯃꯇꯝꯗ ꯅꯍꯥꯛ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤꯕ ꯋꯥꯌꯦꯟꯕꯗ ꯌꯥꯎꯔꯔꯣꯏꯗꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯃꯥꯗꯤ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯙꯔꯃ ꯍꯣꯡꯗꯣꯛꯍꯟꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯃꯌꯥꯝ ꯙꯔꯃ ꯍꯣꯡꯗꯣꯛꯍꯟꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯋꯥꯌꯦꯟ ꯌꯥꯊꯪ 10 ꯈꯛꯇ ꯅꯠꯇꯕꯗ ꯇꯣꯉꯥꯟꯕ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯀꯌꯥ ꯑꯃ ꯄꯤꯁꯟꯗꯨꯅ kaya ang pisan doon na church kabada jin kangau silaga church kaba yaroi haibagumba yade haibagumba tongan batauraga ꯂꯩꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦ ꯃꯤꯒꯤꯗꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯁꯤꯁꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯀꯠꯂꯨꯔꯕ ꯄꯣꯠ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯃꯌꯥꯝ ꯑꯃ ꯀꯟꯐ꯭ꯌꯨꯁ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ 1 ꯀꯣꯔꯤꯟꯊꯤꯌꯥꯗ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯏꯁꯣꯔꯅ ꯍꯥꯏꯕꯤꯕꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯣꯏꯈꯤꯕ ꯄꯣꯠꯁꯛ ꯄꯨꯝꯅꯃꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯑꯣꯏꯈꯤꯕꯅꯤ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯆꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯨꯔꯨꯝꯖꯔꯒ ꯏꯄꯥ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛꯅ ꯅꯍꯧꯅꯅ ꯁꯦꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯥꯔꯒꯗꯤ ꯃꯗꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯁꯦ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯍꯥꯏꯖꯕꯅꯤꯀꯣ ꯃꯌꯥꯝꯁꯤꯗꯤ ꯃꯩꯇꯩ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏꯗ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯒꯤ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯩꯈꯣꯏ ꯏꯁꯥꯃꯛ ꯃꯩꯇꯩꯅꯤ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯎꯠꯀꯗꯕꯅꯣ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯃꯩꯇꯩꯗꯨꯗ ꯑꯩꯒꯤ ꯏꯄꯥꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯍꯥꯏꯅ ꯑꯩꯒꯤ ꯏꯄꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯕꯅꯤꯅ ꯏꯁꯣꯔꯒꯤ ꯀꯟꯕꯤꯕꯗꯣ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯎꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯅ ꯆꯪꯅꯒꯗꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯙꯔꯃꯕꯨꯁꯨ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤ ꯙꯔꯃꯒꯤ ꯐꯖꯕ ꯃꯈꯣꯏꯗ ꯌꯥꯎꯔꯒꯗꯤ ꯑꯗꯨꯁꯨ ꯇꯝꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏ ꯐꯣꯡꯗꯣꯛꯆꯒꯗꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯣꯖꯦꯁ ꯃꯩꯇꯩ ꯃꯆꯥꯅ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯤꯡꯕꯁꯦ ꯃꯤꯒꯤ ꯁꯣꯔꯥꯠ ꯅꯠꯇ꯭ꯔꯒ ꯎꯠꯁꯕ ꯆꯠꯄ ꯌꯥꯗꯦ ꯌꯥꯏ ꯑꯣꯖꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏ ꯃꯤ ꯀꯅꯥꯒꯨꯝꯕ ꯁꯣꯔꯥꯠ ꯍꯥꯏꯕꯁꯦ ꯑꯋꯥꯕꯅꯤ ꯑꯋꯥꯕ ꯇꯥꯔꯤꯕ ꯌꯨꯝꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯊꯕꯛ ꯀꯟꯅ ꯁꯨꯕꯤꯌꯨ ꯃꯥꯒꯤ ꯌꯨꯝꯗꯨꯒ ꯆꯠꯂꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯊꯋꯥꯏꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤꯀꯣ ꯑꯣꯖꯥ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯔꯝꯗꯝꯒꯤꯁꯨ ꯊꯕꯛ ꯁꯨꯕ 이자티기수 타박 수바 이낫기수 타박 수바 오예까더보니 마땀두다 타자더버 이칠 나우싱나 오 크리스천 하이버시 세니 하이버도 칸거더보니 koina mangi haina hek haibi adu noigi laidudi duni haina hek haibi aduidi esnang mangi haina hek haibi amangbada asengbada amangbana sangba ngamde haibadu khangbiuba Yesu Christ kanano mahakase thawai asengba Holy Spirit Yesu Christ Holy Spirit amangbana changba ngamgodra Saitan pap aise Saitan dagi lakiba Saitan Yesu Christ da changma ngamgodra Yesu Christ na Saitan do defeat tawgre adom Yesu Christ gi machaw iba taragadi adom da amangmana changma ngamoy Yesu Christ na leiringagi matamda papi singi manakta changduna Ishor gi thawal tawki aduga gi pukning hongkibani aina di mingonda mangi haina changdre aina di mingonda thi na ngangbire ai Christian ni haiduna aduga miduna di aingonda aina ngangba tagadra miduna su ngangak tabani maitai singi marakta Christian singi marakta yaudaba natti asigumba Christian khanaba hauba chak thinba ko aduna kaidawi Ishorgi nungsidana Ishorbu ningjadana leiriba midusu nungsidaba haureba mayam asini aduna maitai singisu dharmagi wahi kaya ama lei ai tai mayam ai tajai aduga Hindu singisu ai tajai Muslim singisu ai tajai tagadabani aduga afabado karino achumbado karino haina khangadabani natra aduna tabada thak launa ngangba khotpase tawbigano haiduna haijeningi ado oja rojes aina hujikta pizaki ba wahai do oja gi thamoida kari faubi oja yaningi haina faubibra yaningde haibibra oja na comment tawbiro ko mase aigi ba wakhalni ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯩꯈꯣꯏ ꯑꯍꯣꯡꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯀꯅꯥꯒꯤꯁꯨ ꯃꯇꯧ ꯇꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯖꯤꯁꯨꯒꯤ ꯃꯇꯧ ꯇꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯑꯣꯜꯔꯦꯗꯤ ꯍꯥꯏ ꯅꯆꯤꯜ ꯅꯅꯥꯎ ꯍꯥꯏꯕꯁꯦ ꯑꯩꯒ ꯈ꯭ꯔꯤꯁꯇꯤꯌꯟ ꯈꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯅꯠꯇꯦ ꯊꯥꯖꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯉꯁꯤ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯣ ꯑꯩꯈꯣꯏ ꯎꯠꯊꯣꯛꯃꯤꯟꯅꯔꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯋꯥꯔꯜꯗ ꯎꯠꯊꯣꯛꯃꯤꯟꯅꯔꯁꯤ ꯃꯇꯝꯗꯨꯗ ꯊꯥꯖꯗꯕꯁꯤꯡꯒꯤ ꯗꯥꯎꯠ ꯃꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯂꯥꯟꯅ ꯈꯜꯂꯝꯕꯗꯣ ꯃꯥꯡꯈꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯁꯝꯅꯗꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯇꯥꯈꯤ ꯃꯗꯨꯗꯤ ꯃꯄꯥ ꯁꯤꯕꯗ ꯐꯥꯎꯕꯗ ꯃꯄꯥꯗꯣ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯆꯥꯗꯨꯅ ꯆꯪꯗꯦ ꯍꯥꯏ
ꯃꯆꯥꯗꯨꯅ ꯆꯪꯗꯦ ꯁꯣꯛꯅꯗꯦ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥꯗ ꯂꯣꯏꯅꯗꯨꯅ ꯑꯗꯣꯝꯕꯨ ꯄꯣꯛꯍꯟꯕꯤꯔꯤꯕꯅꯤ ꯑꯗꯣꯝꯒꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯑꯗꯣꯝꯅ ꯑꯋꯥꯕ ꯈꯪꯉꯝꯒꯗꯕꯅꯤ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯏꯄꯥꯅ ꯁꯤꯕꯗꯣ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯏꯄꯥꯗꯨꯒ ꯅꯥꯟꯕꯤꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩꯒꯤ ꯏꯄꯥꯕꯨꯁꯨ ꯁꯔꯒꯗ ꯊꯝꯕꯤꯌꯨꯀꯣ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯀꯣꯟꯁꯤꯜꯂꯒ ꯏꯄꯥ ꯍꯥꯏꯅ ꯅꯨꯡꯁꯤꯕꯗꯣ ꯎꯠꯀꯗꯕꯅꯤ ꯊꯥꯖꯗꯕꯁꯤꯡꯅ ꯀꯔꯤ ꯃꯥꯜꯂꯦ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯃꯥ ꯁꯤꯕꯗ ꯑꯗꯣꯝꯅ ꯆꯪꯗꯕ ꯇꯥꯔꯒꯗꯤ ꯀꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯅ ꯇꯧꯔꯁꯤ ꯑꯆꯨꯝꯕꯗ ꯎꯠꯊꯣꯛꯑꯁꯤ ꯃꯇꯝꯁꯤ ꯌꯥꯝ ꯊꯦꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯁꯦ ꯃꯌꯥꯝꯗ ꯌꯥꯝ ꯂꯥꯟꯅ ꯆꯠꯈꯤꯕ ꯑꯃꯁꯨ ꯂꯩꯔꯕꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯖꯩ ꯑꯩꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯄꯨꯝꯅꯃꯛꯀ ꯋꯥꯔꯤ ꯁꯥꯟꯅꯩ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯨ ꯍꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯑꯐꯕ ꯄꯥꯎ ꯐꯣꯡꯗꯣꯛꯀꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯒꯗꯤ ꯆꯪꯃꯤꯟꯅꯗ꯭ꯔꯒꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯒꯗꯤ ꯀꯔꯝꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯎꯠꯀꯅꯤ ꯍꯜꯂꯦꯂꯨꯌꯥ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯦ ꯀꯃꯦꯟꯁꯦ ꯆꯤꯇꯨꯡ ꯁꯣꯂꯣꯃꯤ ꯇꯥꯡꯈꯨꯜ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯇꯥꯡꯈꯨꯜ ꯑꯣꯖꯥ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯣꯖꯥ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯇꯣꯜꯇꯨꯡ ꯁꯤꯌꯥꯛꯁꯦꯜ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯃꯦꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜꯒꯤ ꯑꯣꯖꯥ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯤꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯀꯌꯥꯅꯁꯨ ꯐꯣꯟ ꯇꯧꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯣꯖꯥ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯖꯩ ꯑꯗꯨꯒ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯨꯒ ꯔꯣꯕꯔꯠꯁꯟ ꯋꯥꯏꯔꯣꯛꯄꯝ ꯑꯣꯖꯥ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯗꯔꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯂꯩꯃ ꯇꯥꯡꯁꯥꯕꯝ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯄꯤꯕꯤꯕꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯃꯦꯟ ꯍꯜꯂꯦꯂꯨꯌꯥ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯑꯗꯣꯝ ꯄꯨꯝꯅꯃꯛꯇ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯄꯨꯜꯂꯝꯕ ꯍꯥꯟꯅꯒꯤ ꯇꯧꯍꯩꯗꯦ ꯑꯗꯨꯒꯤ ꯅꯥꯀꯟꯗꯨꯒ ꯑꯣꯟꯅ ꯇꯨꯝꯒꯅꯨ ꯑꯗꯨꯒ ꯆꯠꯂꯒ ꯑꯗꯨꯒꯤ ꯗꯤꯟꯗꯨꯒ ꯑꯗꯨ ꯃꯈꯥ ꯀꯨꯝꯒꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯕ ꯄꯨꯜꯂꯝꯕ ꯄꯨꯝꯅꯃꯛ ꯊꯥꯗꯠꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯅꯤꯡꯇꯝꯍꯟꯕꯤꯔꯕꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯕꯥꯏꯕꯜꯅ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯑꯗꯣ ꯍꯛꯆꯥꯡꯒꯤ ꯀꯥꯟꯅꯕꯗ ꯍꯛꯆꯥꯡꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯒꯅꯨ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣই ꯑꯋꯥꯕ ꯇꯥꯔꯕ ꯄꯨꯝꯅꯃꯛꯇ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯂꯩꯔꯝꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯃꯥꯗꯤ ꯑꯊꯣꯏꯕꯅꯤ ꯏꯁꯣꯔꯅꯤ ꯄꯥꯞ ꯌꯥꯎꯗꯦ ꯄꯥꯄꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯤꯅ ꯑꯩꯈꯣꯏꯗ ꯇꯥꯛꯏꯕꯁꯤ ꯀꯔꯤꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡꯏꯟꯕ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯅ ꯎꯖꯕ ꯃꯇꯝꯗ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯔꯆꯅꯤ ꯃꯥꯒꯤ ꯆꯔꯆꯇ ꯀꯥꯕ ꯌꯥꯗꯦ ꯃꯥꯒꯤ ꯆꯔꯆꯇ ꯆꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯁꯤꯈꯛꯇ ꯆꯠꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯥꯝ ꯐꯩ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯃꯅꯨꯡꯗ ꯑꯋꯥꯕ ꯇꯥꯔꯛꯄꯗꯗꯤ ꯆꯠꯄ ꯑꯇꯣꯞꯄꯒꯤ ꯇꯥꯔꯛꯄ ꯃꯇꯝꯗꯅ ꯑꯗꯨꯗꯤ ꯀꯔꯝꯕꯒꯤ ꯆꯔꯆꯅꯣ ꯑꯗꯨ ꯀꯔꯝꯕꯅ ꯀꯣꯜꯂꯤ ꯑꯗꯨꯗꯤ ꯃꯣꯏꯅ ꯌꯦꯡꯖꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯈ꯭ꯔꯤꯁꯇꯦꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤꯁꯦ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯕꯥꯎꯟꯗꯔꯤ ꯂꯩꯇꯦ ꯃꯌꯥꯝ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯂꯩꯇꯦ ꯃꯁꯤ ꯏꯁꯣꯔꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯕꯤꯕ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯍꯜꯂꯤ ꯑꯩꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇꯀꯣ ꯅꯣꯡꯃ ꯑꯩꯅ ꯅꯧꯅ ꯏꯁꯣꯔ ꯊꯥꯖꯔꯛꯄ ꯃꯇꯝꯗ ꯀꯥꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯟꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯃꯣꯏꯁꯦ ꯍꯥꯟꯅꯗꯒꯤ ꯃꯣꯏ ꯀꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯏꯅꯥꯎꯅꯨꯄꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯃꯥꯁꯦ ꯋꯥꯈꯜꯒ ꯌꯥꯝ ꯈꯟꯕ ꯅꯨꯄꯥꯅꯤ ꯅꯣꯡꯃ ꯃꯥꯅ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯆꯔꯆ ꯀꯥꯔꯛꯄ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯀꯝꯄꯥꯎꯟꯗ ꯂꯩꯔꯝꯕ ꯏꯅꯦꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯤ ꯍꯥꯏꯒꯦꯕꯨ ꯅꯪ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯊꯕꯛ ꯂꯩꯇ꯭ꯔꯕꯣ ꯅꯪ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥꯏ ꯇꯥꯕꯗꯨꯒ ꯑꯉꯥꯡꯗꯨꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯑꯗꯨ ꯑꯗꯨꯝ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯑꯗꯨꯗꯒꯤꯗꯤ ꯆꯔꯆꯇ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯖꯤꯟ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤꯅꯣ ꯍꯥꯏꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯣ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯣꯏꯔꯛꯄꯁꯤꯅꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯈꯣꯏꯅ ꯑꯣꯏꯔꯛꯄꯁꯤ ꯌꯥꯗꯦꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯎꯠꯊꯨ ꯏꯁꯣꯔꯅ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪꯗ ꯂꯩꯕ ꯑꯗꯨ ꯃꯥꯡꯍꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯨꯡꯍꯟꯕ ꯂꯥꯛꯄꯅꯤ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯑꯂꯤꯅꯥ ꯗꯦꯕꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯂꯤꯅꯥ ꯑꯗꯣꯝꯗꯁꯨ ꯍꯥꯏꯖꯒꯦ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯔꯥꯖꯨ ꯁꯤꯡꯍ ꯀꯧꯁꯤꯀꯥ ꯍꯥꯏ ꯑꯣꯖꯥꯁꯦ ꯌꯥꯝꯅ ꯐꯩꯌꯦ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯐꯕꯅꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯑꯐꯕ
ꯁꯤ ꯌꯥꯎꯔꯤꯕꯅꯤꯀꯣ ꯑꯣꯖꯥ ꯁꯤ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯑꯣꯖꯥ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯅꯥꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯀꯔꯤ ꯄꯨꯕ ꯉꯝꯒꯗꯒꯦꯅꯤ ꯀꯣ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯂꯣꯏ ꯑꯔꯦꯝꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯗꯅ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗ ꯆꯠꯅꯗꯅ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ ꯑꯃꯅ ꯑꯃꯗ ꯔꯦꯁꯄꯦꯛ ꯇꯧꯅꯗꯅ ꯏꯀꯥꯏ ꯈꯨꯝꯅꯗꯅ ꯑꯩꯈꯣꯏ ꯁꯔꯒꯗ ꯂꯩꯒꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯉꯥꯏꯔꯦ ꯑꯩꯅ ꯍꯦꯜꯂꯦ ꯑꯩ ꯀꯣꯛꯄꯤꯕ ꯉꯝꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯛꯄꯤꯒꯗꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯣꯛꯄꯤꯒꯗꯕꯁꯦ 3 ꯅꯠꯇꯦ ꯄꯤꯇꯔ 3 ꯑꯗꯣ 70 ꯇꯥꯏꯝꯁꯅꯤ ꯍꯥꯏꯕꯅꯤ 490 ꯇꯥꯏꯝꯁ ꯀꯣꯛꯄꯤꯕ ꯅꯣꯡꯃꯗ ꯑꯗꯨ ꯇꯥꯔꯒꯗꯤ ꯈꯟꯅꯒꯗ꯭ꯔꯥ ꯂꯃꯟ ꯈꯨꯝꯒꯗ꯭ꯔꯥ ꯈꯨꯝꯃꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯥꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯣ ꯑꯩꯈꯣই ꯎꯠꯊꯣꯛꯁꯤ ꯑꯩꯈꯣই ꯀꯔꯤꯁꯨ ꯍꯣꯡꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯧ ꯇꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯊꯥꯖꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯈꯪꯖꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜꯒꯤ ꯃꯇꯧ ꯇꯝꯃꯤ ꯍꯥꯏꯕꯗꯣ ꯎꯠꯊꯣꯛꯁꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯦ ꯐꯩ ꯑꯁꯤꯒꯤ ꯗꯤꯅꯣꯃꯤꯅꯦꯁꯟꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯂꯩꯖꯗꯦ ꯗꯤꯅꯣꯃꯤꯅꯦꯁꯟ ꯄꯨꯝꯅꯃꯛ ꯑꯩ ꯔꯦꯁꯄꯦꯛ ꯇꯧꯏ ꯗꯤꯅꯣꯃꯤꯅꯦꯁꯟ ꯄꯨꯝꯅꯃꯛꯇꯁꯨ ꯑꯩ ꯆꯠꯂꯤ ꯄꯨꯝꯅꯃꯛꯇꯁꯨ ꯆꯠꯀꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡ ꯂꯩꯕ ꯃꯐꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯩ ꯑꯗꯨꯒ ꯗꯤꯅꯣꯃꯤꯅꯦꯁꯟ ꯑꯗꯨꯒ ꯂꯩꯔꯒ ꯍꯦꯛꯇ ꯁꯔꯒ ꯀꯥꯒꯗꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯂꯩꯕ ꯃꯍꯥꯛꯇꯣ ꯑꯗꯨ ꯁꯔꯒ ꯀꯥꯒꯅꯤ ꯀꯣꯛꯄꯤꯕ ꯉꯝꯕ ꯄꯤꯅ ꯍꯩꯕ ꯃꯤꯁꯛꯇꯣ ꯑꯗꯨ ꯁꯔꯒꯒꯤꯅꯤ ꯑꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯝꯃꯦꯕ ꯃꯌꯥꯝ ꯀꯣ ꯀꯩꯅꯣꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯃ ꯑꯣꯖꯥ ꯑꯃꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ ꯃꯌꯥꯝ ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕꯅꯦꯕꯀꯣ ꯅꯣꯡꯃ ꯆꯔꯆ ꯑꯃꯗ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯆꯔꯆ ꯃꯌꯥꯝ ꯆꯔꯆꯁꯦ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯣꯏꯕ ꯆꯔꯆ ꯀꯣ ꯑꯗꯨꯒ ꯆꯔꯆꯁꯤꯒ ꯂꯥꯛꯄꯁꯤꯡꯁꯦ ꯂꯣꯏꯅ ꯀꯥꯔ ꯇꯧꯔ ꯂꯥꯛꯄ ꯕꯥꯏꯛꯇꯒ ꯌꯥꯝ ꯂꯥꯛꯀꯟꯗꯕꯅꯦ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯔ ꯀꯥꯔꯗ ꯂꯥꯛꯄꯀꯣ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯅꯨꯄꯥ ꯑꯃꯈꯛ ꯅꯨꯄꯥꯁꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏ ꯇꯧꯕ ꯍꯥꯏꯕꯗꯤ ꯈꯔ ꯑꯃꯣꯠꯄ ꯐꯤ ꯁꯦꯠꯂꯒ ꯂꯥꯛꯄ ꯑꯗꯨꯒ ꯆꯔꯆꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯀꯣꯠ ꯇꯥꯏ ꯂꯤꯠꯄꯅꯦ ꯃꯌꯥꯝ ꯀꯣ ꯆꯔꯆꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯂꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯣꯠ ꯇꯥꯏ ꯂꯤꯠꯄ ꯃꯤ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯂꯥꯛꯑꯒ ꯃꯃꯥꯡꯗ ꯐꯝꯈ꯭ꯔꯕ ꯆꯔꯆꯀꯤ ꯄꯥꯁꯇꯔꯁꯤꯅꯗꯤ ꯃꯥꯅ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯀꯣ ꯅꯨꯄꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯆꯔꯆꯀꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯄꯥꯁꯇꯔꯁꯤꯅ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯑꯣꯖꯥ ꯑꯩꯗꯤ ꯁꯤꯒ ꯍꯥꯏꯔꯦ ꯑꯗꯣ ꯅꯪ ꯉꯁꯤ ꯂꯥꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯏꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯁꯨꯅꯦ ꯆꯔꯆ ꯀꯗꯥꯏꯗ ꯀꯥꯅꯤꯡꯕꯅ ꯑꯣꯖꯥ ꯑꯩ ꯆꯔꯆ ꯀꯥꯅꯤꯡꯕꯗꯒꯤ ꯑꯩ ꯆꯔꯆ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗꯒꯤ ꯑꯣꯖꯥ ꯍꯣꯏꯒꯤ ꯆꯔꯆꯁꯦ ꯐꯪꯅꯖꯕꯅꯤ ꯑꯣꯖꯥ ꯌꯥꯝ ꯍꯔꯥꯎꯖꯩꯑꯅ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯒꯦꯀꯣ ꯅꯪꯅꯦ ꯆꯔꯆꯇ ꯂꯥꯛꯄꯁꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯟꯗꯦꯗ ꯅꯪ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯗꯤ ꯆꯔꯆꯇ ꯀꯥꯕ ꯃꯇꯝꯗ ꯁꯦꯠꯀꯗꯕ ꯗ꯭ꯔꯦꯁꯇꯨꯒꯤ ꯐꯥꯎꯅꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯑꯗꯨꯅꯅꯦ ꯅꯪ ꯑꯝꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯀꯣ ꯄ꯭ꯔꯦꯌꯔ ꯇꯧꯔꯣ ꯑꯗꯨꯒ ꯏꯁꯣꯔꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅꯀꯣ ꯑꯣ ꯆꯨꯝꯃꯤꯅꯦ ꯃꯁꯤꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯕ ꯌꯥꯝꯅ ꯄꯥꯁꯇꯔꯗꯨꯅ ꯍꯥꯏꯔꯛꯄꯅꯤꯅ ꯅꯨꯄꯥꯁꯦ ꯂꯥꯛꯑꯒ ꯄ꯭ꯔꯦꯌꯔ ꯇꯧꯔꯦ ꯏꯄꯥ ꯏꯁꯣꯔ ꯑꯩ ꯀꯔꯝꯕ ꯗ꯭ꯔꯦꯁꯅꯣꯅꯦ ꯏꯄꯥ ꯑꯩꯅ ꯁꯦꯠꯀꯗꯧꯔꯤꯕꯁꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇ ꯍꯥꯏꯅ ꯑꯗꯣ ꯃꯥꯁꯤꯗꯤ ꯗ꯭ꯔꯦꯁꯁꯦ ꯂꯩꯖꯗꯕ ꯅꯨꯄꯥ ꯂꯥꯏꯔꯖꯕ ꯑꯃꯈꯛꯇꯪ ꯂꯩꯖꯕꯅꯦ ꯃꯊꯪꯒꯤ ꯁꯟꯗꯦ ꯅꯨꯃꯤꯠꯇꯁꯨ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯇꯣ ꯁꯦꯠꯂꯒ ꯑꯗꯨꯝ ꯂꯥꯛꯑꯕ ꯄꯥꯁꯇꯔꯁꯦ ꯁꯥꯎꯅꯤꯡꯉꯦꯕ ꯂꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯠ ꯇꯥꯏ ꯂꯤꯠꯂꯒ ꯊꯧꯖꯥꯜ ꯐꯪꯕ ꯆꯔꯆꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯁꯤꯒ ꯂꯥꯏꯔꯕ ꯃꯥꯟꯕ ꯊꯧꯖꯥꯜ ꯐꯪꯗꯕ ꯃꯥꯟꯕ ꯅꯨꯄꯥꯁꯦ ꯃꯁꯦ ꯍꯥꯏꯅ ꯆꯔꯆꯁꯦ ꯂꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯨꯅ ꯍꯥꯏꯌꯦ ꯄꯥꯁꯇꯔꯗꯨꯅ ꯏꯕꯨꯡꯉꯣ ꯁꯤꯒ ꯂꯥꯎ ꯑꯣꯖꯥ ꯀꯩꯅꯣꯅꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯌꯔ ꯇꯧ ꯍꯥꯏꯗꯣ ꯇꯧꯗ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒꯁꯦ ꯑꯩꯈꯣꯏ ꯁꯦꯠꯅꯕ ꯗ꯭ꯔꯦꯁ ꯐꯥꯎꯕꯗ ꯏꯁꯣꯔꯅ ꯍꯥꯏꯔꯒ ꯂꯥꯛꯏꯃꯦ ꯅꯣꯏ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯑꯦ ꯌꯥꯝ ꯇꯤꯡꯅꯀꯣ ꯍꯣꯏ ꯑꯣꯖꯥ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯍꯥꯏꯅ ꯑꯗꯨꯒ ꯏꯁꯣꯔꯅ ꯋꯥ ꯍꯥꯏꯕ꯭ꯔꯥ ꯑꯣꯖꯥ ꯍꯥꯏꯔꯛꯑꯦ ꯀꯔꯤ ꯍꯥꯏ ꯍꯥꯏꯅ ꯄꯥꯁꯇꯔꯗꯨꯅ ꯍꯪꯕ ꯍꯣꯏ ꯑꯣꯖꯥ ꯑꯩꯅꯅꯦ ꯄ꯭ꯔꯦꯌꯔꯁꯦ ꯑꯗꯨꯝ ꯇꯧꯕꯁꯤꯗꯅꯦ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯣꯛꯂꯛꯑꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯅ ꯍꯥꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯑꯩ ꯆꯔꯆꯇ ꯀꯔꯝꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯆꯠꯂꯨꯅꯣꯅꯦ ꯏꯄꯥ ꯍꯥꯏꯅ ꯍꯥꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦ ꯈꯪꯗꯦꯅꯦ ꯏꯆꯥꯅꯨꯄꯥ ꯃꯣꯏꯒꯤ ꯆꯔꯆꯇꯣ ꯀꯔꯝꯕꯅꯣ ꯑꯩ ꯑꯃꯨꯛ ꯐꯥꯎ ꯆꯪꯗ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯁꯤꯅ ꯇꯥꯛꯄꯁꯦ ꯀꯩꯅꯣ ꯅꯨꯡꯁꯤꯕ ꯏꯁꯣꯔꯒꯤꯅꯤ ꯔꯨꯜ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟꯗꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯊꯋꯥꯏ ꯁꯦꯡꯕꯅ ꯑꯃꯦꯟ ꯑꯗꯨꯒ ꯅꯥꯎꯕꯣꯏ ꯅꯤꯡꯊꯧꯖꯝ ꯑꯃꯦꯟ ꯑꯗꯨꯒ ꯂꯥꯟꯉꯝꯕ ꯅꯤꯉꯣꯝꯕꯝ ꯑꯃꯦꯟ ꯂꯚꯂꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯂꯚꯂꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯌꯥꯝ ꯐꯖꯕ ꯃꯃꯤꯡꯅꯤ ꯑꯣꯖꯥꯒꯤ ꯌꯨꯇꯨꯞ ꯆꯦꯅꯦꯜꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯒꯦ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯁꯨ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯆꯤꯇꯨꯡ ꯁꯣꯂꯣꯃꯤ ꯇꯥꯡꯈꯨꯜ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯆꯠꯂꯦ ꯊꯃꯣꯏꯗ ꯖꯤꯁꯨ ꯆꯦꯠꯅ ꯊꯧꯒꯟꯖꯔꯒ ꯍꯥꯏ ꯍꯜꯂꯦꯂꯨꯌꯥ ꯑꯣꯖꯥ ꯑꯗꯨꯃꯛꯅꯤ
ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯆꯪꯗꯕ ꯃꯥꯡꯉꯤ ꯁꯦꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯕꯦꯕꯥꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯒꯤ ꯋꯥꯉꯥꯡꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯒꯗꯕꯅꯦꯕ ꯑꯣꯖꯥ ꯀꯣ ꯑꯗꯨꯅ ꯃꯥꯁꯨ ꯃꯤꯅꯤ ꯖꯤꯁꯨꯅ ꯁꯤꯈꯤꯕꯗꯣ ꯊꯥꯖꯗꯕ ꯃꯤꯗꯨꯒꯤꯁꯨ ꯌꯥꯎꯔꯤꯕꯅꯦ ꯑꯗꯨꯗꯤ ꯊꯥꯖꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛ ꯍꯥꯏꯔꯤꯁꯦ ꯍꯤꯡꯒꯠꯂꯒ ꯍꯥꯏꯔꯛꯄꯁꯦ ꯍꯦꯛꯇ ꯑꯥꯔꯊ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯃꯔꯝꯗꯤ ꯅꯪꯁꯨ ꯀꯟꯕꯤꯔꯦ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇꯁꯨ ꯑꯇꯣꯞꯄꯗꯣ ꯅꯪꯅ ꯅꯨꯡꯁꯤꯗꯕꯗꯨꯒꯤꯗꯃꯛꯇꯁꯨ ꯁꯤꯈꯤ ꯃꯉꯣꯟꯗ ꯑꯐꯕ ꯋꯥꯄꯥꯎꯗꯣ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕꯅꯤ ꯑꯩꯅ ꯆꯪꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯍꯥꯏꯒꯅꯤ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯔꯣꯅꯤꯕꯂꯥ ꯂꯩꯃ ꯑꯣꯖꯥꯒꯤ ꯋꯥꯄꯥꯎꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯧꯒꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯔꯦꯅꯨꯕꯂꯥ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯃꯦꯟꯒꯤꯗꯃꯛꯇ ꯊꯧꯒꯠꯄ ꯑꯣꯏꯁꯅꯨ ꯑꯆꯨꯝꯕ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯕ ꯑꯣꯏꯁꯅꯨ ꯑꯩꯈꯣꯏ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯣꯛꯅꯕꯒꯤ ꯖꯤꯁꯨ ꯂꯥꯛꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯃꯄꯥ ꯃꯆꯥꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅ ꯖꯤꯁꯨꯕꯨ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯁꯦꯝꯕꯤꯕ ꯃꯄꯨꯗ ꯏꯄꯥ ꯍꯥꯏꯅ ꯀꯧꯖꯕ ꯐꯪꯏ ꯍꯥꯏꯗꯨꯅ ꯖꯣꯍꯥꯟꯗ ꯌꯥꯎꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯜꯂꯤ ꯂꯥꯏꯔꯩ ꯃꯁꯛ ꯐꯖꯩ ꯊꯤ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯗꯨꯒꯤ ꯅꯠꯇꯦ ꯋꯥꯔꯕ ꯂꯥꯏꯔꯔꯕ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯆꯣꯛꯊꯔꯕ ꯑꯩ ꯀꯃꯥꯏꯅ ꯆꯥꯅꯤ ꯀꯩꯗꯧꯅꯤ ꯍꯥꯏꯅ ꯈꯪꯗ꯭ꯔꯕ ꯑꯩ ꯑꯅꯥꯕꯅ ꯊꯜꯂꯦ ꯑꯩꯕꯨ ꯀꯥꯏꯅ ꯈꯜꯂꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨꯁꯦ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯑꯣꯖꯥ ꯀꯣ ꯑꯗꯣꯝꯗ ꯀꯔꯝꯕ ꯃꯤꯔꯦꯀꯜ ꯂꯥꯛꯀꯦ ꯌꯦꯡꯉꯨ ꯑꯍꯤꯡꯕ ꯏꯁꯣꯔ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣ ꯍꯥꯏꯕ ꯑꯣꯖꯥꯁꯤꯅ ꯑꯣꯖꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏ ꯑꯣꯖꯥ ꯑꯩꯒꯤ ꯃꯃꯤꯡꯗꯤ ꯑꯦꯜ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯅ ꯀꯧꯏ ꯑꯣꯖꯥ ꯑꯦꯜ ꯗꯌꯥꯅꯟ ꯁꯤꯡꯍ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯑꯗꯣ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯑꯣꯖꯥ ꯑꯩꯁꯦ ꯁꯥꯒꯩꯁꯦ ꯂꯥꯏꯁ꯭ꯔꯝꯅꯤ ꯑꯣꯖꯥ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯦꯜ ꯗꯌꯥꯅꯟ ꯁꯤꯡꯍ ꯍꯥꯏꯅ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯣꯖꯥ ꯔꯣꯖꯦꯁ ꯁꯤꯡꯍ ꯑꯣꯖꯥ ꯌꯥꯝ ꯐꯖꯩ ꯑꯣꯖꯥꯒꯤ ꯄꯥꯈꯣꯟꯂꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯖꯤꯁꯨ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯂꯦꯂꯨꯌꯥ ꯑꯣꯖꯥ ꯔꯣꯖꯦꯁꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯪꯕꯤꯔꯝꯕꯅꯤ ꯃꯗꯨꯗꯤ ꯃꯩꯇꯩ ꯑꯃꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯁꯣꯔꯥꯠ ꯀꯔꯃꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯄꯔꯕꯇ ꯌꯥꯎꯕ ꯌꯥꯕ꯭ꯔꯥ ꯌꯥꯎꯕ ꯌꯥꯏ ꯌꯥꯎꯕꯗ ꯌꯥꯗꯦ ꯍꯥꯏꯅ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯌꯥꯝ ꯍꯥꯏꯅꯕ ꯇꯧꯋꯤ ꯑꯗꯣ ꯑꯩꯅ ꯍꯪꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯨꯝꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯌꯥꯎꯒꯗꯧꯕꯅꯤ ꯑꯩꯈꯣꯏ ꯇꯧꯒꯗꯧꯕꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯒꯗꯕꯅꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯀꯣ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯅꯤꯡꯖꯔꯤꯕ ꯖꯤꯁꯨꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯛꯄꯤꯔꯝꯃꯣ ꯑꯗꯨꯅꯤ ꯂꯧ ꯈꯥꯎꯕ ꯍꯥꯏꯕꯗꯣ ꯕꯥꯏꯕꯜꯅ ꯂꯧ ꯈꯥꯎꯒꯗꯕꯗꯤ ꯌꯥꯝꯃꯤ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ ꯂꯧ ꯂꯣꯛꯀꯗꯕꯗꯤ ꯌꯥꯝꯃꯤ ꯈꯥꯎꯒꯗꯕ ꯃꯤ ꯋꯥꯠꯂꯤ ꯍꯥꯏꯔꯤꯗꯣ ꯈꯥꯎꯒꯗꯕ ꯃꯤꯁꯦ ꯀꯔꯝꯅ ꯍꯥꯏꯒꯗꯧꯕꯅꯣ ꯑꯐꯕ ꯋꯥꯄꯥꯎꯅ ꯇꯥꯕꯗꯒꯤ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯇ꯭ꯔꯒꯗꯤ ꯀꯔꯝꯅ ꯇꯥꯒꯅꯤ ꯑꯁꯤꯅꯤꯀꯣ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯔꯣꯖꯦꯁ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯑꯩꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯔꯒꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯑꯣꯖꯥꯁꯦ ꯊꯃꯣꯏ ꯌꯥꯝꯅ ꯁꯦꯡꯕ ꯃꯍꯥꯛ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯗꯁꯨ ꯂꯩꯕꯅꯤ ꯃꯌꯥꯝ ꯑꯣꯖꯥꯁꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯔꯦꯅꯨꯕꯂꯥ ꯂꯩꯃ ꯑꯣꯖꯥ ꯑꯩꯗꯤ ꯄꯨꯛꯅꯤꯡ ꯍꯣꯡꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯊꯤꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯊꯤꯗꯣ ꯀꯔꯤꯁꯨ ꯅꯠꯇꯦ ꯑꯔꯦꯝꯕꯅꯤ ꯈꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯨꯊꯤ ꯍꯥꯏꯕꯅꯤꯀꯣ ꯍꯣꯏ ꯁꯤꯁꯇꯔ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯑꯩꯈꯣꯏꯅ ꯑꯩ ꯏꯁꯥꯃꯛꯁꯦ ꯃꯌꯥꯝ ꯍꯥꯟꯅ ꯑꯩꯁꯦ ꯌꯥꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯊꯝꯃꯝꯕꯒꯤ ꯃꯔꯝꯅꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯝ ꯊꯜꯂꯝꯃꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯥ ꯂꯩꯔꯝꯃꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯊꯟꯕꯒꯤ ꯃꯔꯝꯅ ꯑꯩꯒꯤ ꯉꯛꯇ ꯇꯥꯕꯤꯁ ꯑꯃ ꯑꯗꯩꯗꯤ ꯈꯨꯗꯥꯡꯗ ꯇꯥꯕꯤꯁ ꯑꯃ ꯈ꯭ꯋꯥꯡꯗ ꯇꯥꯕꯤꯁ ꯑꯃ ꯇꯥꯕꯤꯁꯁꯦ ꯅꯨꯡꯗꯥꯡ ꯇꯨꯝꯕꯗ ꯑꯗꯨꯝ ꯅꯥꯅꯒ ꯂꯩꯔꯝꯃꯤ ꯇꯥꯕꯤꯁꯁꯤꯡꯁꯦ ꯑꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯇꯥꯕꯤꯁꯁꯦ ꯇꯠꯈꯤꯕ ꯃꯇꯝꯗ ꯑꯩꯁꯦ ꯏꯃꯥ ꯑꯩꯁꯦ ꯀꯔꯤ ꯇꯧꯔꯛꯇꯣꯔ ꯃꯥꯜꯂꯦꯅꯦ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯍꯩ ꯂꯥꯛꯆꯕ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯔꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯂꯣꯏꯅꯕꯤꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯊꯧ ꯇꯥꯗꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯧꯊꯣꯛꯆꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯤꯅꯤ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯑꯁꯤꯒꯁꯨ ꯌꯥꯝ ꯆꯥꯎꯕ ꯊꯥꯖꯕ ꯑꯃ ꯂꯩ ꯅꯪꯅ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯒꯅꯤ ꯊꯥꯖꯕ꯭ꯔꯥ ꯊꯥꯖꯩ ꯏꯄꯥ ꯅꯪꯒꯤ ꯀꯣꯛꯆꯔꯣ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯁꯦꯗꯣ ꯀꯨꯀꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯗꯣꯝꯗꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯆꯨꯝꯕ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯍꯦꯟꯅ ꯑꯩꯈꯣꯏ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯎꯠꯊꯣꯛꯃꯤꯟꯅꯁꯤ ꯕꯥꯏꯕꯜꯅꯁꯨ ꯍꯥꯏ
ꯑꯩꯅ ꯄꯤꯇꯔꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯀꯣꯛꯄꯤꯒꯗꯒꯦ 7ꯂꯛꯂ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨꯅ ꯅꯠꯇꯦ ꯄꯤꯇꯔ ꯑꯩꯅ ꯅꯉꯣꯟꯗ 7ꯂꯛ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯣ 7 ꯑꯗꯣ 70ꯔꯛ ꯍꯥꯏꯕꯗꯤ 7ꯗꯣ 70 times ꯍꯥꯏꯕꯅꯤ ꯀꯣꯛꯄꯤꯌꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯦ ꯂꯣꯏꯅ ꯁꯔꯒ ꯀꯥꯒꯗꯧꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯂꯩꯖꯕꯗꯣ ꯁꯔꯒ ꯀꯥꯒꯗꯧꯕꯅꯤ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯁꯤꯔꯒ ꯁꯔꯒꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯁꯤ ꯍꯥꯏꯅ ꯀꯥꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯅ ꯆꯨꯝꯃꯤ ꯅꯪ ꯂꯥꯜꯂꯤ ꯅꯪ ꯁꯔꯒꯗ ꯀꯥꯕꯗ ꯃꯇꯤꯛ ꯆꯥꯏ ꯆꯥꯗꯦ ꯍꯥꯏꯕꯁꯤ ꯅꯣꯡꯃ ꯍꯥꯏꯔꯛꯀꯅꯤꯀꯣ ꯑꯣꯖꯥ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯐꯠꯇꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗꯒꯤ ꯑꯐꯕ ꯍꯧꯃꯤꯟꯅꯁꯤ ꯑꯣꯖꯥ ꯑꯩꯉꯣꯟꯗꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯇꯥꯛꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯔꯦꯅꯨꯕꯂꯥ ꯂꯩꯃ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯄꯨꯟꯁꯤꯗꯣ ꯄꯨꯟꯁꯤꯗꯣ ꯈꯨꯠꯇꯤꯅ ꯇꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯀꯨꯊꯤꯅ ꯇꯥꯛꯄ ꯉꯝꯕ ꯅꯠꯇꯦ ꯏꯁꯣꯔ ꯈꯛꯇꯅ ꯈꯪꯕꯤ ꯍꯣꯏ ꯆꯨꯝꯃꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯊꯣꯏꯕꯅꯤ ꯑꯗꯨꯒ ꯔꯣꯃꯤꯌꯣ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯣꯖꯥ ꯃꯃꯥꯡꯗ ꯍꯥꯏꯗꯣꯛꯆꯈ꯭ꯔꯕꯗꯨꯅꯤ ꯗꯌꯥꯅꯟ ꯁꯤꯡꯍ ꯗꯌꯥꯅꯟ ꯂꯥꯏꯁ꯭ꯔꯝ ꯍꯥꯏꯕꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯔꯣꯁꯤꯅꯤ ꯃꯔꯤꯡꯃꯩ ꯑꯃꯦꯟ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯆꯤꯡꯃꯤꯂꯥ ꯇꯂꯥꯅꯧ ꯊꯦꯡꯛ ꯌꯨ ꯖꯤꯖꯁ ꯁꯥꯔ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯌꯣꯔ ꯀꯥꯏꯟꯗꯅꯦꯁ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨꯁꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯈꯪꯍꯟꯃꯤꯟꯅꯁꯤ ꯋꯥꯏꯜ드 ꯑꯦꯟड ꯐ꯭ꯔꯤ ꯃꯅꯤꯄꯨꯔ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯥꯁꯤ ꯀꯃꯦꯟꯁꯦ ꯃꯌꯥꯝ ꯈꯔ ꯅꯦꯒꯦꯇꯤꯞ ꯀꯃꯦꯟ ꯂꯥꯛꯑꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯨ ꯐꯖꯅ ꯊꯛꯆꯤꯜꯂꯒ ꯀꯤꯕ ꯃꯥꯜꯂꯦ ꯈꯥꯏꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯒꯅꯤ ꯁꯤ ꯎꯕꯤꯕ꯭ꯔꯥ ꯑꯣꯖꯥꯁꯦ ꯑꯁꯤꯒꯤꯁꯦ ꯍꯣꯂꯤ ꯕꯥꯏꯕꯜ ꯀꯧꯏ ꯑꯁꯤꯒꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯉꯥꯜꯂꯛꯀꯅꯤ ꯑꯣꯖꯥ ꯀꯣ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯍꯥꯏꯕ ꯂꯩꯇꯦ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯣꯖꯥ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯨ ꯑꯣꯖꯥꯅ ꯈꯥꯏꯕ ꯈꯥꯏꯗꯕꯗꯣ ꯈꯪꯕꯤꯒꯅꯤꯀꯣ ꯑꯣꯖꯥ ꯑꯃꯨꯛꯇꯪ ꯄꯥꯕꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯍꯣꯂꯤ ꯕꯥꯏꯕꯜ ꯃꯇꯝꯗꯨꯗ ꯑꯣꯖꯥꯁꯨ ꯂꯩꯕ ꯉꯝꯃꯣꯏ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯗꯣꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤꯗꯃꯛꯇ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯂꯦꯝ ꯉꯥꯟꯕ ꯊꯧꯆꯣꯝ ꯌꯨꯇ꯭ꯌꯨꯕ ꯌꯥꯎꯁꯟꯂꯛꯑꯦꯅꯦ ꯅꯣꯏ ꯃꯤ ꯈꯣꯝꯕꯁꯦ ꯍꯥꯏ ꯌꯨꯇ꯭ꯌꯨꯕ ꯌꯧꯁꯜꯂꯛꯑꯦꯅꯦ ꯍꯥꯏ ꯑꯣꯖꯥ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯔꯤꯁꯦ ꯏꯁꯣꯔ ꯊꯥꯖꯕ ꯃꯆꯥꯁꯤꯡꯅꯤ ꯃꯤꯁꯤꯡ ꯌꯥꯝꯃꯤꯁꯦ ꯑꯣꯖꯥ ꯌꯨꯇ꯭ꯌꯨꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯐꯣꯝ ꯌꯨꯇ꯭ꯌꯨꯕꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯗꯒꯤꯅꯤ ꯑꯗꯨꯁꯨ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯃꯐꯝꯗꯒꯤꯅꯤꯀꯣ ꯃꯔꯝꯗꯤ ꯑꯃꯦꯔꯤꯀꯥ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯁ꯭ꯇꯦꯠꯅꯤ ꯑꯣꯖꯥ ꯐꯦꯁꯕꯨꯛꯁꯤꯁꯨ ꯀꯩꯅꯣꯗꯒꯤꯅꯤꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯌꯨꯇ꯭ꯌꯨꯕꯇ ꯏꯁꯣꯔꯒꯤ ꯍꯥꯏꯖꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯙꯔꯃ ꯍꯣꯡꯗꯣꯛꯄꯤꯌꯨ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯄ꯭ꯔꯦꯌꯔ ꯇꯧꯈꯤꯕꯗꯒꯤ ꯑꯅꯥꯕ ꯐꯕ ꯑꯗꯨꯒꯨꯝꯕ ꯃꯤꯔꯦꯀꯜ ꯀꯌꯥ ꯑꯃ ꯂꯩꯕꯗꯒꯤ ꯂꯥꯏꯐ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯣꯖꯥ ꯉꯁꯤ ꯑꯃꯨꯛ ꯊꯦꯡꯅꯖꯔꯦ ꯍꯥꯏꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯔꯣꯃꯦꯁ ꯑꯗꯨꯒ ꯑꯣꯖꯥꯁꯦ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯣꯖꯥꯁꯦ ꯀꯔꯤ ꯂꯝꯗꯅꯣ ꯍꯥꯏꯕ ꯑꯣꯖꯥ ꯑꯩ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗꯒꯤꯅꯤꯀꯣ ꯑꯗꯨꯒ ꯂꯃꯥꯂꯨ ꯃꯔꯤꯡꯃꯩ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯑꯗꯨꯒ ꯃꯥꯏꯕꯝ ꯗꯦꯕꯦꯁ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯑꯃꯦꯟ ꯑꯣꯖꯥ ꯕ꯭ꯔꯗꯔ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯣꯖꯥ ꯋꯥꯍꯪ ꯑꯃꯇꯪ ꯍꯣꯂꯤ ꯕꯥꯏꯕꯜ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅꯤ ꯊꯥꯖꯅꯔꯤꯕ ꯕꯨꯛ ꯑꯁꯤꯕꯨ ꯕꯨꯛ ꯑꯁꯤꯕꯨ ꯏꯍꯥꯟ ꯍꯥꯟꯗ ꯀꯅꯥꯅ ꯏꯔꯝꯕꯒꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯌꯥꯝ ꯐꯖꯕ ꯋꯥꯍꯩꯅꯤꯀꯣ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯋꯥꯔꯗꯁꯦ ꯕꯥꯏꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯃꯩꯇꯩꯔꯣꯟꯗ ꯂꯥꯏꯔꯤꯛꯁꯤꯡ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯅ ꯄꯨꯟꯁꯤꯟꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯋꯥꯔꯗ ꯑꯣꯐ ꯒꯣꯗ ꯍꯥꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯑꯣꯏꯈꯤꯕ ꯂꯥꯏꯔꯤꯛꯅꯤ ꯕ꯭ꯔꯗꯔ ꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯅꯤ ꯊꯣꯛꯅ ꯂꯩ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯑꯗꯨꯒ ꯑꯣꯜ ꯇꯦꯁꯇꯥꯃꯦꯟꯒꯤ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯄ ꯃꯥꯏꯆꯧꯁꯤꯡꯅ ꯏꯔꯝꯃꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟ ꯃꯇꯝꯗꯗꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯍꯦꯛ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯕ ꯁꯦꯕꯣꯛ ꯑꯗꯨꯒ ꯏꯟꯗꯤꯌꯥꯗꯁꯨ ꯈ꯭ꯔꯤꯁꯇꯦꯅꯤꯇꯤ ꯁꯟꯗꯣꯛꯑꯝꯕꯁꯦ ꯑꯪꯒ꯭ꯔꯦꯖꯅ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ
ꯊꯣꯃꯥꯁ ꯍꯥꯏꯔꯤꯗꯣ ꯁꯦꯟ ꯊꯣꯃꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯁꯥꯎꯠ ꯀꯦꯔꯦꯂꯥꯗ ꯂꯥꯛꯈꯤꯕꯀꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯁꯦ ꯑꯍꯤꯡꯕ ꯏꯁꯣꯔꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯂꯦꯂꯨꯌꯥ ꯑꯃꯨꯛꯇꯪ ꯑꯣꯖꯥ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯗꯣꯝꯅ ꯈꯪꯗꯕꯗꯣ ꯍꯪꯉꯛꯄ ꯑꯩꯁꯨ ꯈꯪꯖꯕ ꯃꯤ ꯑꯃꯠꯇꯁꯨ ꯄꯔꯐꯦꯛ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯨꯡꯗ ꯐꯣꯡꯗꯣꯛꯄꯤꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯗꯥꯡꯁꯋꯥ ꯂꯩꯗꯣꯡ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯊꯥꯡꯖꯝ ꯔꯟꯖꯤꯇꯥ ꯍꯥꯂꯦꯂꯨꯌꯥ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯣꯖꯥ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯇꯨ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯗꯨꯒ ꯔꯣꯁꯅꯤ ꯃꯔꯤꯡꯃꯩ ꯑꯣꯖꯥ ꯑꯩꯒꯤ ꯀꯀꯥꯒꯤ ꯑꯅꯥꯕꯒꯤ ꯍꯥꯏꯖꯕꯤꯌꯨ ꯍꯥꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯍꯥꯟꯕꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤꯗꯃꯛꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕꯁꯤꯡ ꯑꯩ ꯀꯅꯥꯁꯨ ꯅꯠꯆꯗꯦ ꯑꯩ ꯐꯝ ꯄꯥꯏꯗꯨꯅ ꯄꯥꯁꯇꯔ ꯑꯣꯏꯗꯨꯅ ꯑꯦꯗꯚꯥꯟꯖꯦꯂꯤꯁ ꯑꯣꯏꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯕꯦꯇꯣꯟ ꯆꯥꯔꯒ ꯃꯤꯅ ꯈ꯭ꯔꯤꯁꯇꯦꯟ ꯄꯩꯁꯥ ꯄꯤꯔꯒ ꯈ꯭ꯔꯤꯁꯇꯦꯟ ꯆꯪꯉꯤ ꯍꯥꯏꯕꯗꯣ ꯄꯩꯁꯥꯁꯨ ꯄꯤꯈꯤꯗꯦ ꯐꯪꯁꯨ ꯐꯪꯗꯦ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯅꯕꯒꯤ ꯍꯣꯠꯅꯖꯔꯤ ꯑꯩ ꯐꯝ ꯄꯥꯏꯖꯕꯁꯨ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯛꯈꯤꯕꯁꯦ ꯑꯩꯅ ꯑꯣꯏꯒꯦ ꯍꯥꯏꯔꯒ ꯑꯣꯏꯅꯤꯡꯅ ꯑꯣꯏꯔꯛꯄ ꯅꯠꯇꯦ ꯄꯥꯁꯇꯔ ꯑꯃ ꯑꯍꯤꯡꯗ ꯆꯪꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯌꯥꯗꯕꯒꯤ ꯃꯤ 5-6ꯅ ꯐꯨꯔꯝꯕꯅꯤ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯀꯣꯛꯇ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯩꯅꯥ ꯐꯥꯎꯈꯤ ꯑꯩ ꯆꯠꯄ ꯉꯝꯈꯤꯗꯦ ꯏꯃꯥꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯝꯃꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤ ꯑꯩ ꯁꯤꯗꯣꯔꯦ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨ ꯏꯃꯥꯅꯁꯨ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯆꯠꯄ ꯃꯇꯝꯗ ꯄꯥꯁꯇꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯍꯥꯏꯖꯕꯤꯈꯤ ꯏꯄꯥ ꯃꯥꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯇꯝꯗꯨꯗ ꯑꯩꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯧꯈꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛ ꯂꯤꯚꯤꯡ ꯒꯣꯗꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯩ ꯊꯥꯗꯣꯛꯄꯤꯗꯦ ꯃꯌꯥꯝ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇꯕꯒꯤ ꯄꯥꯡꯒꯜ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯂꯥꯞꯅ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯃꯃꯤꯡꯁꯦ ꯇꯔꯥꯏꯕ ꯃꯃꯤꯡ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯐꯠꯇꯕꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯃꯤꯡꯕꯨ ꯇꯔꯥꯏꯅ ꯈꯜꯍꯟꯅꯕꯒꯤ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯪꯕ ꯇꯥꯔꯒꯗꯤ ꯋꯥꯌꯦꯟꯕꯗ ꯌꯥꯎꯔꯔꯣꯏ ꯑꯁꯤꯕꯗꯒꯤ ꯑꯍꯤꯡꯕꯗ ꯂꯥꯟꯊꯣꯛꯂꯦ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯇꯥꯔꯒꯗꯤ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯆꯠꯀꯅꯤ ꯍꯥꯏ ꯙꯔꯃ ꯉꯥꯛꯄꯗꯒꯤ ꯍꯥꯏꯗꯦ ꯃꯔꯝꯗꯤ ꯖꯤꯁꯨꯅ ꯙꯔꯃ ꯉꯥꯛꯈꯤ ꯑꯗꯨꯒ ꯋꯥꯌꯦꯟꯕꯗ ꯂꯥꯛꯀꯗꯧꯔꯤꯕꯗꯣ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯨꯁꯂꯤꯝꯒꯤ ꯀꯨꯔꯥꯟ ꯂꯥꯏꯔꯤꯛꯇꯁꯨ ꯌꯥꯎꯕꯅꯤ ꯏꯁꯥ ꯑꯂꯦ ꯁꯂꯥꯝꯅ ꯀꯌꯥꯃꯠꯀꯤ ꯃꯇꯝꯗ ꯑꯃꯨꯛ ꯋꯥꯌꯦꯟꯕ ꯂꯥꯛꯀꯅꯤ ꯀꯔꯤꯒꯤꯅꯣ ꯍꯤ ꯏꯁ ꯒꯣꯗ ꯃꯍꯥꯛ ꯏꯁꯣꯔꯅꯤ ꯊꯥꯖꯕꯤꯌꯨ ꯑꯗꯨꯒ ꯊꯥꯖꯩ ꯍꯥꯏꯕꯁꯦ ꯀꯔꯝꯅ ꯈꯪꯒꯅꯤ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯅꯤ ꯍꯥꯏꯔꯒ ꯆꯔꯆ ꯀꯥꯕꯗꯨꯅ ꯌꯥꯗꯦ ꯑꯩꯒꯤ ꯊꯕꯛꯅ ꯑꯗꯣꯝꯒꯤ ꯋꯥꯉꯥꯡꯅ ꯑꯗꯣꯝ ꯎꯠꯂꯛꯀꯅꯤ ꯃꯔꯝꯗꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯗꯣꯝꯒꯤ ꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗꯅꯦ ꯑꯗꯣꯝꯁꯦ ꯂꯣꯠꯇꯨꯅ ꯀꯤꯗꯨꯅ ꯑꯃꯁꯨꯡ ꯑꯗꯣꯝꯅ ꯐꯠꯇꯗꯨꯅ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯂꯔꯣꯏꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯐꯠꯇꯕ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ ꯃꯌꯥꯝ ꯇꯨꯀꯠꯆꯕ ꯊꯕꯛ ꯑꯗꯨꯕꯨ ꯉꯁꯤ ꯇꯧꯍꯟꯕꯤꯗ꯭ꯔꯦ ꯃꯁꯤ ꯑꯩꯅ ꯅꯠꯇꯦꯕ ꯑꯩꯒꯤ ꯏꯄꯥꯅꯅꯦꯕ ꯑꯩꯒꯤ ꯏꯄꯥꯗ ꯊꯥꯖꯩꯑꯕ ꯑꯩꯒꯤ ꯏꯄꯥꯅ ꯁꯔꯒꯗ ꯊꯝꯕꯤꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯊꯥꯖꯩꯑꯕ ꯃꯌꯥꯝ ꯑꯩꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯩ ꯍꯥꯏꯕꯁꯤꯁꯨ ꯊꯥꯖꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯊꯣꯛꯄꯤꯔꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯏꯆꯥꯅꯨꯄꯥ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯁꯤꯡ ꯐꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯒꯤ ꯀꯣꯛ ꯉꯥꯎꯕ ꯐꯈ꯭ꯔꯦ ꯃꯤꯍꯨꯟ ꯆꯣꯡꯕ ꯐꯈ꯭ꯔꯦ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯐꯈ꯭ꯔꯦ ꯑꯩ ꯄꯥꯞ ꯆꯦꯜꯂꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯐꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯪꯗꯤ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯆꯔꯤꯕꯅꯤ ꯄꯩꯁꯥ ꯐꯪꯅꯕꯒꯤ ꯅꯠꯇꯦ ꯏꯁꯣꯔꯅ ꯄꯩꯁꯥꯗꯒꯤ ꯍꯦꯟꯅ ꯆꯥꯎꯏ ꯏꯁꯣꯔꯅ ꯑꯩ ꯁꯦꯝꯃꯤ ꯑꯗꯣꯝ ꯁꯦꯝꯃꯤ ꯄꯩꯁꯥꯗꯤ ꯃꯤꯅ ꯁꯦꯝꯕꯅꯤ ꯆꯦꯅ ꯍꯥꯂꯦꯂꯨꯌꯥ ꯃꯌꯥꯝ ꯌꯥꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯦꯟꯗꯤ ꯌꯥꯝ ꯂꯥꯛꯅꯔꯤꯀꯣ ꯍꯥꯂꯦꯂꯨꯌꯥ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯑꯗꯨꯒꯗꯤ ꯔꯣꯁꯅꯤ ꯑꯣꯖꯥ ꯑꯩꯒꯤ ꯀꯀꯥꯒꯤ ꯍꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯖꯦ ꯄꯥꯝꯃꯩ ꯍꯥꯏꯕꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯍꯥꯏꯖꯕꯗ ꯏꯁꯣꯔꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯏꯁꯣꯔꯕꯨ ꯏꯆꯥ ꯑꯅꯤꯁꯨ ꯅꯥꯔꯦ ꯍꯥꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯣꯖꯥ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯑꯣꯖꯥꯅ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇ ꯊꯝꯕꯤꯔꯝꯕ ꯋꯥꯐꯝ ꯈꯔ ꯑꯣꯖꯥ ꯏꯁꯥꯃꯛ ꯌꯨ ꯊꯛꯑꯝꯃꯤ ꯅꯨꯄꯤꯒ ꯈꯠꯅꯔꯝꯃꯤ ꯃꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯔꯝꯅ ꯊꯥꯗꯣꯛꯈꯤꯕꯒꯦ ꯄ꯭ꯂꯤꯖ ꯃꯦꯟꯁꯟ ꯑꯣꯖꯥ ꯍꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯑꯊꯣꯏꯕꯅꯤ ꯑꯣꯖꯥꯕꯨ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯑꯗꯣꯝꯅ ꯌꯨ ꯊꯥꯕ ꯑꯗꯣꯝꯅ ꯅꯨꯄꯤꯗ ꯈꯟꯅꯔꯕꯀꯣ ꯑꯗꯨꯗꯤ ꯑꯗꯣꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯣꯕ ꯑꯗꯣꯝ ꯆꯥꯟꯕꯤꯗꯨꯅ ꯍꯣꯂꯤ ꯕꯥꯏꯕꯜ ꯄꯥꯕꯤꯌꯨ ꯑꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯅ ꯌꯨ ꯊꯛꯑꯒꯁꯨꯅꯦ ꯌꯨꯒꯤ ꯅꯤꯁꯥ ꯐꯥꯎꯕꯗ ꯃꯥꯡꯍꯟꯕ ꯉꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯑꯣꯖꯥ ꯀꯣ ꯌꯨ ꯊꯛꯑꯒ ꯃꯤ ꯐꯨꯅꯤꯡꯉꯛꯄ ꯍꯥꯏꯕꯗꯣ ꯕꯥꯏꯕꯜꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃ ꯍꯥꯏ ꯌꯨꯒꯤ ꯃꯇꯥꯡꯗ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯌꯨ ꯉꯥꯎꯒꯅꯨ ꯍꯥꯏ ꯃꯁꯤꯒꯤ ꯑꯔꯊ ꯀꯔꯤꯅꯣ ꯈꯪꯕ꯭ꯔꯥ ꯕ꯭ꯔꯗꯔ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯃꯤ ꯄꯨꯝꯅꯃꯛꯁꯦ
ꯑꯣꯛꯇꯕꯒꯤ ꯖꯨꯅ ꯌꯦꯡꯉꯨ ꯁꯤꯒ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩꯅꯤ ꯑꯣꯛꯇꯕꯒꯤ ꯖꯨꯅ ꯂꯥꯟꯅꯕꯒꯤ ꯖꯨꯅ ꯃꯤ ꯍꯥꯠꯅꯤꯡꯕꯒꯤ ꯖꯨꯅ ꯅꯝꯖꯥ ꯅꯝꯊꯦꯛꯅꯕꯒꯤ ꯖꯨꯅ ꯃꯆꯤꯟ ꯊꯤꯕꯒꯤ ꯖꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯁꯤ ꯄꯨꯝꯅꯃꯛ ꯉꯥꯎꯍꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯉꯥꯎꯕ ꯍꯥꯏꯕꯁꯦ ꯐꯠꯇꯦꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯨ ꯊꯛꯄ ꯑꯗꯣꯝꯅ ꯐꯦꯃꯤꯂꯤ ꯈꯠꯅꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯕꯥꯏꯕꯜ ꯄꯥꯔꯒꯅꯦ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯣꯝꯒꯤ ꯅꯨꯄꯤꯒ ꯃꯈꯨꯠꯀ ꯄꯥꯏꯅꯔꯒꯀꯣ ꯏꯄꯥ ꯑꯩꯅ ꯇꯧꯔꯤꯁꯦ ꯏꯄꯥ ꯏꯁꯣꯔ ꯅꯪꯅ ꯑꯩꯒꯤ ꯈꯠꯅꯕꯁꯦ ꯏꯄꯥ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯀꯧꯕꯤꯌꯨ ꯑꯣꯖꯥ ꯑꯩꯁꯨ ꯍꯥꯟꯅ ꯌꯥꯝ ꯇꯧꯔꯝꯃꯦ ꯑꯣꯖꯥꯗꯨꯗꯣ ꯑꯗꯨꯕꯨ ꯏꯄꯥ ꯈꯪꯖꯔꯛꯄꯗꯒꯤꯗꯤꯅꯦ ꯈꯠꯅꯕꯗꯤ ꯂꯥꯏꯗꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯃꯇꯝꯁꯤ ꯌꯥꯝ ꯃꯝꯖꯟꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯩ ꯄꯦꯟꯗꯦ ꯃꯌꯥꯝ ꯑꯩꯁꯨ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯂꯩꯖꯕꯅꯤ ꯍꯥꯟꯅꯗꯤ ꯑꯩ ꯊꯕꯛ ꯇꯧꯖꯔꯝꯃꯤ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ONGCꯗ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ COVID-19 ꯂꯥꯛꯄꯗꯒꯤꯗꯤ ꯑꯩ ꯇꯧꯗ꯭ꯔꯦ ꯆꯠꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯂꯩꯖꯩ ꯑꯗꯨꯅ ꯊꯕꯛꯁꯨ ꯌꯥꯝ ꯆꯤꯜꯂꯦꯕꯀꯣ ꯑꯗꯨꯒ ꯕ꯭ꯔꯗꯔ ꯈꯥꯏꯗꯦꯝ ꯔꯃꯦꯁ ꯕ꯭ꯔꯗꯔꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯉꯥꯛꯇꯅꯤ ꯑꯗꯣꯝꯒꯤ ꯌꯨ ꯊꯛꯄ ꯑꯗꯣꯝꯅ ꯌꯨ ꯉꯥꯎꯕ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤ ꯈꯟꯅꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯁꯣꯛꯄꯤꯗꯨꯅ ꯑꯗꯣꯝꯒꯤ ꯐꯠꯇꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯍꯜꯂꯦꯂꯨꯌꯥ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯃꯦꯟ ꯈꯥꯏꯗꯦꯝ ꯔꯃꯦꯁ ꯑꯣꯖꯥ ꯂꯥꯏꯚ ꯇꯣꯛꯈꯤꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯑꯦꯕ ꯍꯣꯏ ꯑꯩ ꯁꯛ ꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯃꯌꯥꯝ ꯑꯩ ꯉꯥꯡꯕꯁꯤꯗꯤ ꯑꯗꯨꯝ ꯇꯥꯏꯀꯣ ꯃꯌꯥꯝ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯋꯥꯍꯪ ꯌꯥꯝ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯣꯖꯥ ꯑꯩꯒꯤ ꯁꯛ ꯎꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯣꯖꯥ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯖꯥꯒꯤ ꯋꯥꯍꯪꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯋꯥꯏꯜ ꯑꯦꯟ ꯐ꯭ꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯅ ꯁ꯭ꯇꯤꯀꯥꯔ ꯑꯃ ꯊꯥꯕꯤꯔꯛꯏ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ ꯈꯪꯊꯕ ꯍꯥꯟꯒꯦ ꯈꯟꯕ ꯍꯣꯏ ꯏꯌꯥꯝꯕ ꯄ꯭ꯔꯦꯌꯔ ꯑꯝꯇ ꯇꯧꯕꯤꯔꯝꯃꯣ ꯄ꯭ꯂꯤꯖ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ ꯑꯣꯖꯥ ꯑꯩꯅ ꯂꯥꯏꯚ ꯊꯥꯖꯔꯤꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯊꯥꯍꯟꯕꯤꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯣ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯀꯣꯛꯀꯅꯤ ꯑꯣꯖꯥ ꯊꯥꯖꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅꯕꯤꯕ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯒꯤ ꯃꯔꯝꯅ ꯑꯩꯅ ꯂꯩꯕ ꯉꯝꯖꯗꯗꯨꯅ ꯊꯥꯖꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛ ꯀꯟꯕꯤꯕ ꯂꯥꯛꯄꯅꯤ ꯃꯍꯥꯛ ꯅꯪ ꯂꯥꯜꯂꯤ ꯅꯪ ꯐꯠꯇꯦ ꯅꯪꯁꯦ ꯄꯥꯄꯤꯅꯤ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯆꯨꯝꯍꯟꯕꯤꯕ ꯂꯥꯛꯄꯅꯤ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒ ꯈꯥꯏꯗꯦꯝ ꯔꯃꯦꯁ ꯑꯣꯖꯥ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯄꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯅꯣ ꯑꯩꯁꯦ ꯈꯤꯇꯪ ꯂꯥꯞꯄꯦ ꯕ꯭ꯔꯗꯔ ꯑꯩ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯐꯝꯕꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯌꯥꯅꯤ ꯑꯣꯖꯥ ꯀꯩꯅꯣꯀꯣ ꯕ꯭ꯔꯗꯔ ꯀꯀꯥ ꯕꯥꯕꯨ ꯕꯥꯏꯕꯜ ꯇꯧꯅ ꯍꯥꯏꯕꯤꯔꯦ ꯄꯥꯕꯅ ꯑꯁꯥꯎꯕ ꯐꯠꯇ ꯉꯝꯒꯅꯤ ꯍꯥꯏꯕ ꯍꯣꯏ ꯕꯥꯏꯕꯜ ꯇꯣꯏꯅ ꯄꯥꯕꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯆꯨꯝꯃꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯡꯒꯜꯗꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯍꯣꯂꯤ ꯕꯥꯏꯕꯜꯁꯤꯅꯤ ꯑꯣꯖꯥ ꯕꯥꯏꯕꯜ ꯇꯣꯏꯅ ꯄꯥꯕꯤꯌꯨ ꯕꯥꯏꯕꯜ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯃꯔꯛꯇ ꯕꯥꯏꯕꯜ ꯂꯩꯇꯕ ꯑꯩ ꯕꯥꯏꯕꯜ ꯂꯩꯖꯗꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯣꯖꯥ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯕꯥꯏꯕꯜ ꯑꯆꯧꯕ ꯑꯣꯏꯔꯒꯁꯨ ꯅ꯭ꯌꯨ ꯇꯦꯁꯇꯥꯃꯦꯟꯒꯤ ꯑꯣꯏꯔꯒꯁꯨ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯨꯡꯁꯤꯕ ꯑꯣꯖꯥꯁꯤꯡ ꯂꯩ ꯁꯣꯏꯗꯅ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯈꯛ ꯂꯥꯛꯑꯦ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯂꯤꯕ ꯑꯣꯖꯥꯁꯤ ꯇꯈꯦꯜꯂꯝꯕꯝ ꯄ꯭ꯔꯤꯌꯣꯖꯣꯇꯤ ꯑꯁꯥꯎꯕꯕꯨ ꯀꯔꯝꯅ ꯐꯍꯟꯒꯗꯒꯦ ꯍꯥꯏ ꯑꯣꯖꯥ ꯑꯁꯥꯎꯕꯁꯦ ꯑꯩꯈꯣꯏꯅ ꯑꯁꯥꯎꯕ ꯍꯥꯏꯕꯁꯦ ꯑꯣꯖꯥ ꯑꯁꯥꯎꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯕ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥ ꯑꯁꯥꯎꯕꯁꯦ ꯃꯔꯝꯗꯤ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯥꯡꯍꯟꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯁꯤꯝꯕꯜ ꯑꯃꯅꯤ ꯑꯗꯨꯒ ꯃꯥꯡꯍꯟꯕꯁꯦ ꯕꯥꯏꯕꯜꯅ ꯀꯃꯥꯏꯅ ꯍꯥꯏꯒꯦꯕ ꯃꯇꯝꯗꯅꯦ ꯑꯁꯥꯎꯕ ꯍꯥꯏꯕꯁꯦ ꯀꯩꯅꯣꯗꯒꯤ ꯂꯥꯛꯑꯦ ꯐꯠꯇꯕꯗꯒꯤ ꯂꯥꯛꯑꯦ ꯑꯣꯖꯥ ꯐꯠꯇꯕꯗꯒꯤ ꯁꯥꯎ ꯑꯗꯨꯕꯨ ꯄꯥꯞ ꯇꯧꯒꯅꯨꯅ ꯑꯩꯈꯣꯏꯅ ꯁꯥꯎꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯍꯟꯒꯅꯨ ꯁꯩꯇꯥꯟꯗꯁꯨ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯅꯨ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜ ꯍꯥꯏꯕꯗꯤ ꯁꯩꯇꯥꯟ ꯑꯗꯨꯅ ꯉꯪꯂꯤꯕ ꯅꯣꯡꯁꯥ ꯑꯃꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯌꯣꯠꯁꯤꯟꯅꯕ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏ ꯃꯔꯝꯗꯤ ꯑꯁꯥꯎꯕꯁꯤꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯂꯥꯛꯏ ꯑꯣꯖꯥ ꯄꯥꯞ ꯂꯥꯛꯑꯦꯕ ꯍꯥꯏꯔꯤꯕ ꯑꯁꯥꯎꯕ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯣꯖꯥ ꯑꯁꯥꯎꯕ ꯀꯣꯛꯅꯕꯒꯤ ꯑꯗꯣꯝꯗ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯍꯥꯏꯖꯔꯒꯗꯤꯅꯦ ꯑꯣꯖꯥ
ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨꯗꯨꯅꯅꯦ ꯀꯥꯜꯕꯥꯔꯤꯒꯤ ꯀ꯭ꯔꯣꯁꯇ ꯃꯈꯨꯠꯇ ꯌꯣꯠꯄꯤ, ꯃꯀꯣꯛꯇ ꯇꯤꯡꯈꯪ ꯉꯛꯇ ꯎꯞꯄꯒ, ꯃꯈꯣꯡꯗꯁꯨ ꯌꯣꯠꯄꯤ ꯊꯥꯔꯒꯀꯣ ꯃꯅꯒꯟꯗꯒꯤ ꯁꯥꯗꯣꯡ ꯃꯇꯨꯝ ꯃꯇꯨꯝ ꯂꯥꯎꯅ ꯂꯧꯊꯣꯛꯑꯒ ꯃꯍꯥꯛꯅ ꯈꯥꯡꯈꯤꯕꯗꯣ ꯑꯣꯖꯥꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨꯕ꯫ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕꯗꯣ ꯃꯥ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯅꯪ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯠꯇꯕ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯗ ꯁꯤꯔꯥꯞ ꯇꯧꯕꯒꯤ ꯃꯍꯨꯠꯇ, ꯅꯣꯔꯣꯛꯇ ꯊꯥꯗꯕꯒꯤ ꯃꯍꯨꯠꯇ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯤꯁꯤꯅ ꯅꯣꯔꯣꯛꯇ ꯇꯥꯕ ꯇꯥꯔꯒꯗꯤ, ꯍꯦꯜꯗ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯂꯩꯕ ꯉꯝꯂꯔꯣꯏꯀꯣ, ꯑꯋꯥꯕꯗ ꯇꯥꯔꯅꯤꯀꯣ, ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯩꯅ ꯑꯣꯏꯅ ꯋꯥꯒꯦ ꯍꯥꯏꯅ ꯋꯥꯈꯤꯕꯅꯤ ꯑꯣꯖꯥ꯫ ꯑꯣꯖꯥꯅ ꯁꯥꯎꯔꯤꯕ ꯃꯤꯗꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯖꯤꯁꯨꯅ ꯅꯨꯡꯁꯤꯕ ꯃꯇꯝꯗꯨꯗ ꯏꯄꯥ ꯖꯤꯁꯨ ꯑꯩꯕꯨ ꯅꯍꯥꯛꯅ ꯁꯔꯒꯗ ꯊꯝꯕꯤꯒꯗꯧꯔꯤꯕꯁꯦ ꯑꯩꯅ ꯐꯕꯗꯒꯤꯗꯤ ꯅꯠꯇꯦ, ꯑꯩ ꯄꯥꯞ ꯇꯧꯏ, ꯑꯁꯥꯎꯕꯁꯨ ꯇꯧꯏ, ꯑꯗꯨꯕꯨ ꯐꯠꯇꯕ ꯑꯩꯕꯨ ꯏꯄꯥꯅ ꯂꯦꯝꯅ ꯆꯨꯝꯍꯟꯕꯤꯕ ꯇꯥꯔꯒꯗꯤ, ꯀꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯅꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯥꯎꯕ, ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯐꯨꯕꯒꯤ ꯍꯥꯠꯄꯒꯤ ꯔꯥꯏꯠ ꯂꯩꯇꯦ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ꯫ ꯑꯗꯨꯝ ꯈꯪꯕꯤꯌꯨꯀꯣ ꯑꯣꯖꯥ꯫ ꯑꯗꯣꯝꯅ ꯁꯥꯎꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯋꯥꯈꯜ, ꯀ꯭ꯔꯣꯁꯇ ꯂꯩꯕ ꯋꯥꯈꯜꯗꯣ ꯑꯃꯨꯛꯇꯪ ꯈꯟꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯌꯥꯟꯈꯤꯕꯒꯤ ꯀꯩꯅꯣꯗꯣ ꯑꯗꯣꯝꯗ ꯂꯩꯇꯕ ꯇꯥꯔꯒꯗꯤꯅꯦ ꯑꯣꯖꯥ, ꯒꯨꯒꯜꯗꯁꯨ ꯑꯗꯨꯝ ꯆꯪꯕꯤꯌꯨꯀꯣ, ꯑꯗꯨꯒ ꯌꯥꯝ ꯊꯣꯛꯂꯛꯄꯅꯦꯕ꯫ ꯑꯗꯨꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯁꯤꯈꯤꯕꯒꯤꯅꯦ "When Jesus crucified on the cross" ꯚꯤꯗꯤꯑꯣ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯔꯆ ꯇꯧꯕꯤꯕ ꯊꯣꯛꯂꯛꯀꯅꯤ꯫ ꯈꯥꯏꯗꯦꯝ ꯔꯣꯃꯦꯁ, ꯑꯩ ꯏꯁꯥꯃꯛ ꯁꯅꯥꯃꯍꯤꯖꯝꯅꯦ꯫ ꯑꯩꯈꯣꯏ ꯈꯨꯟꯗ ꯕꯥꯞꯇꯤꯁ ꯆꯔꯆ ꯂꯩ꯫ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤꯕ ꯏꯌꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯈꯨꯟꯗꯒꯤ ꯇꯣꯉꯥꯟꯅ ꯊꯝꯕꯤꯔꯦ꯫ ꯑꯁꯤ ꯑꯅꯥ ꯂꯨꯍꯣꯡꯕ ꯆꯪꯍꯟꯗ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ꯫ ꯑꯁꯤ ꯑꯅꯥ ꯂꯨꯍꯣꯡꯕ ꯆꯪꯍꯟꯗ꯭ꯔꯦ꯫ ꯃꯣꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯑꯝꯇ ꯊꯝꯕꯤꯔꯝꯃꯣ ꯍꯥꯏ꯫ ꯑꯣꯖꯥ, ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯈꯪꯖꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯑꯣꯖꯥ꯫ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯃꯅ ꯑꯃꯗ ꯔꯦꯁꯄꯦꯛ ꯇꯧꯒꯗꯕꯅꯤꯀꯣ ꯑꯣꯖꯥ꯫ ꯑꯗꯨꯒ ꯃꯩꯇꯩꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯍꯤꯟꯗꯨꯒꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯃꯅ ꯑꯃꯗ ꯔꯦꯁꯄꯦꯛ ꯇꯧꯕ, ꯑꯗꯨꯒ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯁꯦ ꯑꯣꯖꯥ ꯅꯨꯡꯁꯤꯕꯁꯤꯅꯦꯕ꯫ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯙꯔꯃꯁꯦ ꯅꯨꯡꯁꯤꯕꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯃꯤꯉꯣꯟꯗ ꯅꯪ ꯂꯥꯜꯂꯤ ꯈꯣꯠꯂꯤꯁꯨ ꯍꯥꯏꯗꯕ, ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯃꯠꯇ, ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯄ꯭ꯔꯦꯌꯔ ꯇꯧꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅꯅꯦ ꯕꯥꯏꯕꯜ ꯄꯥꯏꯔꯒ ꯇ꯭ꯔꯦꯛ ꯌꯦꯟꯕꯒ ꯂꯥꯛꯏꯗꯣ, ꯑꯗꯨꯒ ꯃꯗꯣ ꯃꯈꯣꯏꯅꯅꯦ ꯙꯔꯃ ꯑꯣꯟꯊꯣꯛꯎ ꯍꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦꯕ꯫ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯃꯔꯝ ꯑꯗꯨꯅꯅꯤ, ꯑꯗꯨꯃꯥꯏꯅ ꯏꯟꯊꯣꯛꯄ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ, ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯊꯣꯏꯕꯅꯤ, ꯑꯗꯨꯕꯨ ꯈꯪꯖꯗꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ꯫ ꯑꯣꯖꯥ, ꯌꯨꯇ꯭ꯌꯨꯕ ꯑꯦꯀꯥꯎꯟ ꯑꯣꯖꯥ ꯂꯣꯏꯅ ꯂꯩ꯫ ꯕꯥꯏꯕꯜꯗ ꯄꯣꯞ ꯃꯇꯝ ꯄꯣꯛꯄ ꯃꯇꯝ ꯍꯥꯏꯕꯅꯤꯀꯣ, ꯄꯣꯛꯄ ꯃꯇꯝ, ꯁꯤꯕ ꯃꯇꯝ, ꯀꯞꯄ ꯃꯇꯝ, ꯐꯠꯇꯕ ꯃꯤ, ꯑꯐꯕ ꯃꯤ, ꯑꯣꯖꯥ ꯑꯗꯨꯒꯤ ꯐꯠꯇꯕꯗ ꯑꯐꯕꯗ ꯑꯣꯏꯁꯅꯨ ꯍꯥꯏ, ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ꯫ ꯍꯣꯏ ꯆꯨꯝꯃꯤ ꯑꯣꯖꯥ, ꯑꯐꯕꯗ ꯑꯣꯏꯁꯅꯨ, ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯁꯦ ꯃꯁꯤ ꯑꯆꯨꯝꯕ ꯅꯠꯇꯦ ꯑꯣꯖꯥ, ꯐꯠꯇꯕ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯕꯁꯦ꯫ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯑꯣꯖꯥ, ꯙꯔꯃ ꯄꯨꯝꯅꯃꯛꯇꯤ ꯐꯕꯅꯤ, ꯙꯔꯃ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕꯁꯦ ꯑꯣꯖꯥ, ꯑꯩꯅ ꯅꯨꯄꯤ ꯑꯃꯗ ꯑꯣꯛꯇꯕꯤ ꯇꯧꯕꯗꯣ, ꯑꯩꯒꯤ ꯙꯔꯃꯗꯨꯅ ꯑꯩꯕꯨ ꯀꯣꯛꯄꯤꯕ ꯉꯝꯗꯦ꯫ ꯑꯩꯒꯤ ꯙꯔꯃꯅꯁꯨ ꯑꯣꯛꯇꯕꯤ ꯇꯧꯒꯅꯨ, ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯒꯅꯨ, ꯃꯤ ꯍꯥꯠꯀꯅꯨ, ꯅꯝꯖꯥ ꯅꯝꯊꯦꯛꯅꯒꯅꯨ, ꯃꯤꯉꯣꯟꯗ ꯂꯃꯟ ꯈꯨꯝꯒꯅꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯙꯔꯃꯅ ꯇꯧꯅꯨ ꯍꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯇꯧꯔꯒꯗꯤ ꯑꯩꯒꯤ ꯙꯔꯃꯗꯨꯅ, ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯙꯔꯃꯗꯨꯅ ꯑꯩꯉꯣꯟꯗ ꯋꯥꯌꯦꯜꯂꯛꯀꯅꯤ, ꯃꯔꯝꯗꯤ ꯙꯔꯃ ꯍꯥꯏꯕꯁꯤ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄꯅꯤꯀꯣ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯙꯔꯃꯅꯗꯤ ꯑꯣꯖꯥ ꯑꯩꯒꯤ ꯑꯁꯣꯏꯕ ꯀꯣꯛꯄꯤꯕ ꯉꯝꯗꯦ꯫ ꯑꯩꯒꯤꯁꯦ ꯄꯥꯞ ꯍꯥꯏꯕꯁꯦ ꯍꯤꯟꯗꯤꯅꯤ, ꯏꯪꯂꯤꯁꯇ ꯁꯤꯟ, ꯃꯩꯇꯩꯔꯣꯟꯗ ꯏꯁꯣꯔꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯕ ꯊꯕꯛ, ꯇꯧꯍꯩꯗꯕ ꯊꯕꯛꯇꯣ ꯑꯩꯅ ꯐꯠꯇꯕ ꯃꯌꯥꯝ ꯇꯧ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯀꯣꯛꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯣ, ꯐꯠꯇꯕ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯇꯥꯔꯒꯗꯤ, ꯑꯩ ꯁꯔꯒꯗ ꯆꯠꯇꯗꯅ ꯅꯣꯔꯣꯛꯇ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ? ꯑꯗꯨꯒ ꯅꯣꯔꯣꯛ ꯍꯥꯏꯁꯦ ꯕꯥꯏꯕꯜ ꯈꯛꯇꯅ ꯍꯥꯏꯕ ꯅꯠꯇꯦ, ꯃꯨꯁꯂꯤꯝꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛꯇꯅ ꯖꯦꯍꯟꯅꯨꯝ ꯍꯥꯏ, ꯑꯗꯨꯒ ꯍꯤꯟꯗꯨꯗꯅ ꯅꯔꯛ ꯍꯥꯏ, ꯁ꯭ꯋꯔꯛ ꯅꯔꯛ, ꯑꯗꯨꯒ ꯃꯩꯇꯩꯂꯣꯟꯗ ꯍꯥꯏꯔꯒꯗꯤ ꯈꯝꯅꯨꯡ ꯂꯩꯕꯥꯛꯀ ꯍꯥꯏꯔꯤꯁꯦ, ꯑꯁꯤꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯌꯥꯝ?
ꯑꯁꯤꯒꯤ ꯋꯥꯈꯜꯁꯤ ꯍꯤꯡꯉꯤꯉꯩꯗ ꯈꯜꯂꯨ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯍꯥꯏꯕꯤꯕꯅꯦꯕ꯫ ꯑꯗꯣ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯞ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯩ ꯀꯅꯥꯅ ꯄꯥꯞ ꯀꯣꯛꯄꯤꯒꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯥꯞ ꯀꯣꯛꯄꯤꯅꯕꯒꯤꯇ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯃꯄꯨ ꯑꯃ ꯂꯩꯌꯦꯕ, ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯁꯦ꯫ ꯑꯩ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ, ꯄꯥꯞ ꯀꯣꯛꯄꯤꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯕꯨ ꯊꯥꯖꯧꯅ ꯑꯩꯈꯣꯏ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ ꯍꯥꯏꯕ꯫ ꯑꯩꯗꯤ ꯑꯜꯐꯥ ꯑꯃꯁꯨꯡ ꯑꯣꯃꯦꯒꯥ, ꯑꯍꯧꯕ ꯑꯃꯁꯨꯡ ꯑꯔꯣꯏꯕ, ꯑꯣꯏꯔꯝꯕ, ꯑꯣꯏꯔꯤꯕ ꯑꯃꯁꯨꯡ ꯂꯥꯛꯀꯗꯕ ꯏꯉꯝ ꯉꯝꯕ ꯃꯄꯨ ꯑꯗꯨꯅꯤ ꯍꯥꯏ꯫ ꯑꯩꯕꯨ ꯊꯥꯖꯕ ꯅꯈꯣꯏꯅꯦ ꯋꯥꯌꯦꯟꯕꯗ ꯌꯥꯎꯔꯔꯣꯏ, ꯇꯧꯏ ꯑꯃꯁꯨꯡ ꯑꯁꯤꯕꯗꯒꯤ ꯑꯍꯤꯡꯕꯗ ꯂꯥꯟꯊꯣꯛꯂꯦ ꯍꯥꯏ꯫ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯦ, ꯃꯔꯝꯗꯤ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯤꯕꯤꯔꯦ, ꯃꯗꯨ ꯃꯍꯥꯛꯄꯨ ꯊꯥꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯃꯥꯡꯗꯗꯨꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯤꯡꯕ ꯁꯔꯒ ꯐꯪꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨ, ꯑꯆꯨꯝꯕꯗꯨ, ꯍꯤꯡꯕꯗꯨ ꯑꯩꯅꯤ, ꯑꯩꯒꯤ ꯃꯄꯥꯟꯅ ꯅꯠꯇꯅ ꯃꯤ ꯀꯅꯥꯃꯠꯇ ꯁꯔꯒꯗ ꯊꯨꯡꯗꯦ ꯍꯥꯏꯔꯤꯕ꯫ ꯀꯔꯤꯒꯤꯅꯣ? ꯄꯥꯞ ꯀꯣꯛꯄꯤꯗ꯭ꯔꯒꯗꯤ ꯁꯔꯒꯗ ꯊꯨꯡꯗꯦꯕ꯫ ꯄꯥꯞ ꯀꯣꯛꯄꯤꯅꯕ ꯂꯥꯛꯄ ꯖꯤꯁꯨꯗꯣ ꯑꯗꯨ ꯊꯥꯖꯕꯤꯌꯨ꯫ ꯃꯍꯥꯛꯁꯦ ꯃꯥꯏꯆꯧ ꯅꯠꯇꯦ ꯃꯌꯥꯝ, ꯃꯥꯏꯆꯧꯅ ꯄꯥꯞ ꯀꯣꯛꯄꯤꯕ ꯉꯝꯗꯦ, ꯃꯥꯏꯆꯧꯅ ꯁꯔꯒꯗ ꯊꯝꯕꯤꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯀꯔꯤ ꯍꯥꯏ? ꯑꯩꯕꯨ ꯎꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯔꯛꯄ ꯏꯄꯥ ꯑꯗꯨꯕꯨꯁꯨ ꯎꯔꯦ, ꯑꯩꯒ ꯏꯄꯥꯒ ꯑꯃꯠꯇꯅꯤ, ꯅꯪꯒꯤ ꯄꯥꯞ ꯀꯣꯛꯄꯤꯔꯦ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏ꯫ ꯅꯪ ꯉꯁꯤꯃꯛ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯞꯇ ꯇꯧꯔꯛꯂꯕ ꯅꯨꯄꯥ ꯑꯃ ꯃꯌꯥꯝ, ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯄꯥꯞ ꯇꯧꯔꯛꯂꯕ ꯍꯨꯔꯥꯟꯕ ꯍꯥꯏꯇꯥꯔꯦ, ꯍꯨꯔꯥꯟꯕ ꯑꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯔꯣꯏꯕ ꯀ꯭ꯔꯣꯁꯇ ꯊꯥꯡꯒꯠꯂꯛꯄ ꯃꯇꯝꯗ ꯃꯥꯅ, ꯒꯨꯔꯨ, ꯅꯪꯅ ꯍꯌꯦꯡ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯇꯅꯦ ꯆꯠꯄꯗ ꯑꯩꯕꯨꯁꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤꯕ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯦꯡꯕꯤꯌꯨꯀꯣ, ꯑꯔꯣꯏꯕ ꯃꯇꯝꯗ ꯐꯥꯎꯕꯗ ꯀꯧꯈ꯭ꯔꯕꯅꯦ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯁꯤꯔꯝꯗꯥꯏꯗ ꯑꯣꯏꯔꯒꯁꯨꯅꯦ, ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯟꯕꯤꯒꯅꯦꯕ꯫ ꯃꯄꯨꯟꯁꯤ ꯆꯨꯞꯄꯗ ꯐꯠꯇꯕꯗ ꯇꯧꯔꯛꯂꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯠ ꯅꯪ ꯄꯥꯄꯤꯅꯤ ꯀꯧꯔꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯗꯦ꯫ ꯑꯩꯅ ꯉꯁꯤꯃꯛ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯪ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯔꯥꯗꯥꯏꯁꯇ ꯆꯠꯀꯅꯤ ꯍꯥꯏ꯫ ꯍꯜꯂꯦꯂꯨꯌꯥ! ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯄꯦꯔꯥꯗꯥꯏꯁꯇ ꯀꯥꯈ꯭ꯔꯦ꯫ ꯌꯦꯡꯕꯤꯌꯨ, ꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ꯫ ꯀꯃꯦꯟꯗꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯃꯌꯥꯝ, ꯑꯩ ꯀꯥꯡꯁꯨ ꯌꯥꯝ ꯆꯤꯛꯏ ꯃꯌꯥꯝ ꯂꯧꯕꯨꯛꯇ ꯑꯣꯏꯕꯒꯤ ꯃꯔꯝꯅ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯃꯨꯛꯇꯪ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯕ꯭ꯔꯗꯔ ꯈꯥꯏꯗꯦꯝ ꯔꯃꯦꯁ, ꯑꯣꯖꯥꯒꯤ ꯋꯥꯍꯪꯁꯤ ꯌꯥꯝ ꯐꯖꯩ, ꯑꯩꯁꯨ ꯀꯨꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯕꯅꯤ꯫ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯇꯪꯒ ꯄꯥꯊꯣꯛꯆꯔꯒꯦ꯫ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝ ꯂꯣꯏꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯍꯤꯁꯇꯣꯔꯤꯀꯦꯜ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯒꯗꯤ ꯀꯝꯗꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯑꯣꯖꯥꯗꯁꯨ ꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤ, ꯑꯣꯖꯥ ꯑꯩꯈꯣꯏꯅ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯅꯤ ꯑꯣꯖꯥ, ꯑꯩꯈꯣꯏ ꯃꯩꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯍꯥꯏꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯗꯣꯛꯇꯕꯒꯤ ꯃꯔꯝꯅꯅꯦꯕ ꯈꯪꯗꯕ꯫ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯦꯟ ꯑꯣꯏꯕ ꯃꯇꯝꯗꯁꯨ ꯃꯩꯇꯩꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯂꯥꯛꯑꯒ ꯍꯥꯏꯕꯗꯒꯤ ꯑꯣꯏꯍꯟꯕꯒꯤ ꯃꯔꯝꯅ ꯃꯤꯅ ꯇꯧꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯇꯧꯋꯦꯕ꯫ ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇꯦ ꯑꯣꯖꯥ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯍꯣꯡꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯑꯍꯣꯡꯕ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯣꯖꯥꯗ ꯍꯥꯏꯖꯕꯗꯨꯅꯤ, ꯑꯣꯖꯥ ꯑꯩꯒꯤ ꯄꯥꯞꯁꯦ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯄꯤꯕ ꯃꯄꯨꯁꯤꯗꯤ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯣꯖꯥ꯫ ꯇꯥꯏꯕꯪꯄꯥꯟꯕꯁꯤꯗꯤ ꯑꯣꯖꯥꯗ ꯋꯥꯍꯪ ꯑꯃꯇ ꯍꯪꯖꯒꯦꯕꯀꯣ ꯑꯣꯖꯥ, ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ, ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯃꯠꯇꯅꯤ, ꯙꯔꯃ ꯄꯨꯝꯅꯃꯛ ꯐꯩ, ꯑꯩ ꯍꯧꯖꯤꯛ ꯁꯤꯕ ꯇꯥꯔꯒꯗꯤ ꯁꯔꯒ ꯆꯠꯀꯗ꯭ꯔꯥ ꯅꯣꯔꯣꯛ ꯆꯠꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯅꯦꯕ꯫ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯅꯤ ꯙꯔꯃꯅ ꯏꯕꯤꯔꯤꯁꯦ꯫ ꯁꯔꯒ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯆꯤꯟ ꯊꯤꯒꯅꯨ, ꯐꯠꯇꯕ ꯉꯥꯡꯒꯅꯨ, ꯃꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯒꯅꯨ, ꯅꯨꯄꯤ ꯔꯦꯞ ꯇꯧꯒꯅꯨ, ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯇꯧꯒꯅꯨ, ꯑꯗꯩꯗꯤ ꯅꯃꯥ ꯅꯄꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ, ꯃꯤ ꯍꯥꯠꯀꯅꯨ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯁꯔꯒ ꯆꯠꯅꯕꯒꯤꯗꯃꯛꯇ꯫ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯇꯧꯔꯒꯗꯤ ꯅꯣꯔꯣꯛ ꯆꯠꯀꯅꯤ, ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯆꯠꯀꯅꯤ ꯍꯥꯏꯕ꯫ ꯑꯗꯣ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯇꯧꯔ ꯂꯩꯕ ꯄꯣꯠꯁꯤꯡ ꯑꯣꯏꯕꯒꯤ ꯃꯔꯝꯅ ꯖꯤꯁꯨ ꯊꯥꯖꯗꯅꯗꯤ ꯑꯣꯖꯥ ꯁꯔꯒ ꯍꯥꯏꯕ ꯃꯐꯝꯁꯦ ꯐꯪꯗꯕ꯫ ꯑꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯣꯖꯥ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯣꯖꯥ ꯑꯩꯒꯤꯁꯦ ꯑꯝꯇ ꯄꯥꯕꯤꯔꯝꯃꯣ꯫ ꯃꯃꯥꯡꯗ ꯄꯤꯈꯤꯕꯗꯣ ꯊꯥꯒꯠꯆꯔꯤ ꯏꯌꯥꯝꯕ, ꯑꯃꯦꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯝꯇ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ, ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯝꯗꯕ ꯃꯤꯁꯛ ꯑꯣꯏꯕꯤꯔꯝꯕ ꯌꯥꯏ꯫ ꯑꯗꯣꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯔꯁꯨ ꯊꯥꯖꯗ꯭ꯔꯁꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯗꯣꯝꯅ ꯖꯤꯁꯨꯒꯤ ꯃꯔꯝꯗ ꯊꯤꯅ ꯃꯌꯥꯝ ꯉꯥꯡꯉꯕ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯌꯥꯗꯕꯒꯤ ꯃꯔꯝꯅ ꯄꯥꯁꯇꯔꯗꯨ ꯈꯣꯡꯅ ꯀꯥꯎꯔꯒ, ꯈꯨꯗꯨꯝꯅ ꯁꯨꯔꯒ, ꯖꯨ ꯉꯥꯎꯔꯒ ꯐꯨꯔꯝꯕꯅꯤ꯫ ꯑꯩꯕꯨ ꯉꯁꯤ ꯍꯥꯠꯇꯣꯛꯇꯦ, ꯑꯗꯨꯕꯨ ꯑꯩ ꯁꯤꯗꯒꯤꯗꯤ ꯑꯩ ꯇꯧꯔꯝꯃꯦ, ꯑꯩ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗ꯭ꯔꯕꯅꯤ ꯃꯌꯥꯝ꯫ ꯏꯁꯣꯔꯒꯤ ꯆꯩꯗ ꯃꯈꯣꯟ ꯊꯣꯛꯇꯦ ꯍꯥꯏ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯃꯤ ꯑꯅꯤꯅ ꯈꯨꯠ ꯑꯅꯤ ꯄꯥꯏꯁꯜꯂꯒ ꯑꯩꯉꯣꯟꯗ ꯄꯪꯊꯕ ꯑꯗꯨꯃꯥꯏꯅ ꯄꯪꯊꯈ꯭ꯔꯕꯅꯤ꯫ ꯌꯦꯡꯉꯨ ꯃꯐꯝꯗ ꯂꯩꯗꯨꯅ ꯂꯩꯔꯝꯂꯕꯅꯤ ꯃꯌꯥꯝ꯫ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯒꯤ ꯃꯪꯗ ꯊꯣꯛꯄꯤꯔꯦ, ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕ ꯀꯣꯛꯍꯟꯕꯤꯈ꯭ꯔꯦ ꯍꯥꯏ꯫
ꯑꯩ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯦꯐꯇꯤ ꯑꯣꯐꯤꯁꯥꯔꯒꯤ ꯄꯣꯁꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯌꯨꯛ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯩꯅ ꯇꯨꯝꯕ ꯃꯇꯝꯗ ꯉꯥꯏꯍꯥꯛꯇꯪ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯇꯨꯝꯕ ꯃꯇꯝꯗ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯐꯛꯂꯥꯡꯗꯒꯤ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯝꯃꯤ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯄꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯔꯤꯁꯦ ꯑꯩ ꯇꯧꯅꯤꯡꯅ ꯇꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯂꯩꯕ ꯉꯝꯃꯛꯇꯕꯒꯤ ꯃꯔꯝꯅ ꯇꯧꯖꯕꯅꯤ ꯑꯩꯉꯣꯟꯗ ꯀꯤꯔꯝꯕ ꯑꯩꯉꯣꯟꯗ ꯁꯣꯜꯂꯝꯕ ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯄꯤꯈ꯭ꯔꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯗꯨꯝ ꯊꯥꯖꯕꯤꯌꯨ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯕꯦꯇꯣꯟ ꯄꯤꯗꯦ ꯑꯩꯉꯣꯟꯗ ꯈ꯭ꯔꯤꯁꯇꯤꯌꯟ ꯄꯩꯁా ꯐꯪꯗꯦ ꯃꯌꯥꯝ ꯄꯩꯁా ꯐꯪꯉꯒ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇꯦ ꯑꯁꯤꯗꯤ ꯊꯋꯥꯏꯗꯒꯤ ꯍꯥꯏꯖꯕꯅꯤ ꯑꯗꯣꯝ ꯑꯃꯨꯛꯇꯪ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝ ꯇꯁꯦꯡꯅ ꯊꯥꯖꯕꯤꯌꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯊꯥꯖꯗꯕ ꯑꯗꯨꯕꯨ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯂꯩꯕ ꯇꯥꯔꯒꯗꯤꯅꯦ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯀꯟꯕꯤꯌꯨꯇ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯑꯩꯕꯨ ꯀꯟꯕꯤꯌꯨꯇ ꯍꯥꯏꯕꯤꯌꯨ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯤꯌꯨ ꯃꯄꯨꯅꯤ ꯃꯍꯥꯛ ꯙꯔꯃ ꯁꯟꯗꯣꯛꯄ ꯂꯥꯛꯄ ꯅꯠꯇꯦꯀꯣ ꯃꯩꯇꯩꯒꯤ ꯐꯖꯈ꯭ꯔꯕ ꯙꯔꯃ ꯑꯩ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯃꯌꯥꯝ ꯑꯩꯅ ꯖꯤꯁꯨ ꯊꯥꯖꯕꯗꯤ ꯙꯔꯃ ꯐꯠꯇꯦ ꯍꯥꯏꯔꯒ ꯊꯥꯖꯕ ꯅꯠꯇꯦ ꯈ꯭ꯔꯤꯁꯇꯤꯌꯟ ꯌꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯎꯔꯝꯕ ꯑꯩꯁꯦ ꯄꯥꯁꯇꯔ ꯐꯨꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯏꯁꯣꯔꯅ ꯃꯇꯤꯛ ꯃꯉꯥ ꯎꯠꯊꯣꯔꯛꯄ ꯃꯇꯝꯗꯒꯤꯗꯤ ꯖꯤꯁꯨ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯅꯨ ꯍꯥꯏꯔꯝꯂꯕ ꯃꯤꯅꯤ ꯃꯌꯥꯝ ꯀꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯁꯣꯔꯗ ꯍꯥꯏꯖꯔꯒꯦ ꯊꯥꯖꯕꯁꯤꯡ ꯏꯁꯣꯔꯕꯨ ꯊꯥꯒꯠꯄꯤꯌꯨ ꯊꯥꯖꯗꯕꯁꯤꯡ ꯏꯁꯣꯔꯗ ꯑꯩꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯌꯨ ꯑꯩꯒꯤ ꯂꯥꯡꯇꯛꯅꯕ ꯀꯣꯛꯍꯟꯕꯤꯌꯨ ꯏꯇꯩ ꯏꯅꯥꯎ ꯈꯠꯅꯕ ꯐꯍꯟꯕꯤꯌꯨ ꯑꯩ ꯌꯨ ꯊꯛꯄ ꯐꯍꯟꯕꯤꯌꯨ ꯑꯗꯣꯝꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯕꯨ ꯊꯥꯖꯔꯒ ꯍꯥꯏꯕꯤꯌꯨꯀꯣ ꯍꯜꯂꯦꯂꯨꯌꯥ 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 ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯁꯔꯒ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯃꯔꯣꯜ ꯑꯍꯨꯝꯕꯨ ꯂꯩ ꯁꯦꯝꯕꯤꯕ ꯃꯄꯨ ꯏꯄꯥ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯐꯖꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯏꯄꯥꯅ ꯂꯥꯏꯚ ꯊꯥꯍꯟꯕꯤꯗꯨꯅ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯄꯥꯅ ꯏꯄꯥꯒꯤ ꯃꯆꯥꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯏꯄꯥꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯐꯣꯡꯗꯣꯛꯆꯕ ꯉꯝꯍꯟꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯏꯁꯣꯔꯅ ꯅꯆꯥꯗ ꯁꯤꯖꯤꯟꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯏꯄꯥ ꯏꯁꯣꯔ ꯑꯊꯣꯏꯕ ꯂꯝꯗꯝ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯀꯅꯥꯕꯨꯁꯨ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯄ꯭ꯔꯚꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯁꯔꯒꯗ ꯊꯝꯕꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯅꯣꯔꯣꯛ ꯍꯥꯏꯔꯤꯕ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯑꯋꯥꯕ ꯃꯩꯁꯥ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯣꯏ ꯏꯄꯥ ꯏꯁꯣꯔ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯇꯤꯛ ꯆꯥꯗꯦ ꯑꯗꯨꯕꯨ ꯏꯄꯥ ꯅꯍꯥꯛꯅ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯗꯨꯅ ꯐꯨꯝꯗꯨꯅ ꯍꯤꯡꯒꯠꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯏꯄꯥ ꯏꯁꯣꯔ ꯊꯥꯖꯗꯕ ꯏꯄꯥ ꯅꯍꯥꯛꯄꯨ ꯂꯧꯁꯤꯟꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯏꯄꯥ ꯃꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯔꯤ ꯏꯄꯥ ꯏꯁꯣꯔ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤ ꯌꯦꯡꯕꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯌꯦꯡꯕꯤꯔꯛꯀꯗꯕ ꯑꯣꯏꯔꯒꯁꯨ ꯏꯄꯥ ꯅꯍꯥꯛꯀꯤ ꯑꯍꯤꯡꯕ ꯏꯄꯥ ꯅꯍꯥꯛꯀꯤ ꯃꯤꯡꯂꯦꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯥꯖꯔꯠꯀꯤ ꯏꯄꯥꯒꯤ ꯃꯤꯡꯂꯦꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯅꯍꯥꯛꯅ ꯃꯈꯣꯏꯗ ꯑꯅꯥꯕ ꯂꯩꯔꯝꯕ ꯂꯥꯡꯇꯛꯅꯕ ꯂꯩꯔꯝꯕ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤꯔꯦꯀꯜ ꯎꯠꯊꯣꯛꯄꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯄꯤꯌꯨ ꯏꯄꯥ ꯏꯁꯣꯔ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯅꯍꯥꯛꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯨꯃꯤꯠ 4ꯅꯤ ꯁꯤꯔꯕ ꯂꯥꯖꯔꯁ ꯍꯧꯒꯠꯂꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯒꯠꯈꯤꯕ ꯏꯄꯥ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯑꯗꯨꯒ ꯊꯥꯖꯔꯕꯁꯤꯡꯕꯨ ꯏꯄꯥꯅ ꯍꯦꯟꯅ ꯍꯦꯟꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯊꯃꯣꯏꯗ ꯊꯋꯥꯏꯗ ꯍꯛꯆꯥꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯂꯥꯛꯄꯤꯗꯨꯅ ꯋꯥꯌꯦꯟꯕꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯁꯔꯒꯗ ꯀꯥꯕ ꯌꯥꯕ ꯍꯥꯏꯕꯗꯣ ꯏꯄꯥ ꯑꯣꯏꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯀꯅꯥꯕꯨꯁꯨ ꯐꯠꯇꯕꯗ ꯅꯣꯔꯣꯛꯇ ꯊꯥꯗꯕꯤꯒꯅꯨ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯃꯥꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯗꯣ ꯑꯃꯠꯇ ꯀꯥꯏꯗꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯂꯩ ꯏꯄꯥꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕ ꯏꯄꯥ ꯅꯍꯥꯛꯀꯤ ꯏꯅ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥ ꯀꯧꯖꯔꯤ ꯏꯄꯥ ꯅꯍꯥꯛꯄꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯄꯥꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯇꯆ ꯏꯟ ꯗ ꯅꯦꯝ ꯑꯣꯐ ꯖꯤꯁꯁ ꯈ꯭ꯔꯥꯏꯁꯠ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯍꯤꯂꯤꯡ ꯄꯤꯖꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯑꯅꯥꯕ ꯐꯕꯒꯤ ꯄꯥꯡꯒꯜ ꯄꯤꯖꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯌꯨꯝꯗ ꯐꯦꯃꯤꯂꯤ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯝꯗꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯅꯨꯡꯁꯤꯕ ꯂꯥꯛꯄ ꯑꯣꯏꯔꯁꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯅ ꯍꯜꯂꯦꯂꯨꯌꯥ ꯏꯄꯥ ꯏꯁꯣꯔ ꯖꯦꯍꯣꯚꯥ ꯏꯄꯥꯅ ꯁꯔꯒ ꯇꯥꯅ ꯅꯆꯥꯒꯤ ꯄ꯭ꯔꯦꯌꯔ ꯑꯁꯤ ꯂꯧꯈꯠꯄꯤꯌꯨ ꯅꯆꯥꯅ ꯇꯧꯖꯕ ꯄ꯭ꯔꯦꯌꯔ ꯏꯄꯥꯅ ꯇꯥꯕꯤ ꯍꯥꯏꯅ ꯈꯪꯖꯕꯗ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯧꯖꯕꯅꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯏꯄꯥꯅ ꯂꯣꯏꯅꯕꯤꯌꯨ ꯍꯜꯂꯦꯂꯨꯌꯥ 아멘 아멘 아멘ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯦꯡꯕꯤꯔꯛꯀꯗꯧꯔꯤꯕ ꯑꯗꯣꯝꯗ ꯍꯦꯟꯅ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯃꯤꯔꯦꯀꯜ ꯑꯉꯛꯄ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯣꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯑꯋꯥꯕ ꯑꯣꯏꯍꯜꯂꯣꯏ ꯋꯥꯔꯝꯕꯗꯒꯤ ꯅꯨꯡꯉꯥꯏꯕꯗ ꯄꯨꯔꯛꯀꯅꯤ ꯑꯗꯣꯝ ꯀꯞꯄꯝꯃꯕ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯕ ꯑꯗꯣꯝꯗ ꯏꯪꯊꯕ ꯄꯤꯔꯛꯀꯅꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯀꯗꯧꯕ ꯏꯪꯊꯕꯅꯣ ꯍꯥꯏꯕ ꯈꯪꯉꯣꯏ ꯃꯌꯥꯝ ꯑꯗꯨꯕꯨ ꯏꯪꯊꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯑꯩꯁꯦ ꯁꯤꯗꯣꯔꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯁꯨ ꯗꯥꯛꯇꯔꯅ ꯈꯨꯠ ꯊꯥꯔꯦ ꯀꯥꯏꯅ ꯈꯜꯂꯒꯁꯨꯅꯦ ꯑꯃꯨꯛꯇꯪ ꯀꯧꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯍꯥꯏꯔꯒ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯍꯥꯏꯖꯟꯅꯕꯅꯦꯅ ꯈꯜꯂꯒꯗꯤꯅꯦ ꯑꯃꯨꯛꯇꯪ ꯑꯗꯨꯝ ꯀꯧꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯨꯕꯨ ꯂꯝꯖꯥꯎꯗ ꯊꯣꯛꯇꯨꯅ ꯅꯠꯇꯦ ꯑꯗꯣꯝꯒꯤ ꯔꯨꯝꯗ ꯆꯪꯕꯤꯔꯣ ꯊꯣꯡ ꯊꯤꯡꯖꯤꯜꯂꯣ ꯈꯨꯔꯨ ꯈꯨꯗ ꯀꯨꯜꯂꯒꯅꯦ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯀꯞꯇꯨꯅ ꯊꯃꯣꯏꯗꯒꯤ ꯍꯥꯏꯕꯤꯌꯨꯕ ꯃꯍꯥꯛ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ ꯊꯣꯛꯄꯤꯔꯛꯄꯁꯨ ꯉꯝꯃꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯃꯪꯂꯥꯟꯗꯁꯨ ꯊꯣꯛꯄꯤꯔꯛꯄ ꯉꯝꯃꯤ ꯊꯥꯒꯠꯆꯔꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯥꯈ꯭ꯔꯕ ꯇꯥꯒꯗꯧꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ ꯃꯌꯥꯝ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯦꯟꯅ ꯍꯦꯟꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ